ꯑꯩ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯄꯨꯡ 10ꯒ ꯃꯤꯅꯤꯠ 10 ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯉꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ LB ꯍꯧꯔꯦ. ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ. ꯅꯪ ꯀꯣꯛ ꯌꯥꯎꯔꯝꯗꯦꯅꯦ. ꯐꯥꯔꯁ ꯂꯥꯏꯛ ꯀꯅꯥ ꯇꯧꯕꯤꯔꯦ? ꯊꯦꯡꯀ꯭ꯌꯨ. ꯂꯥꯏꯛ ꯇꯧꯕꯤꯔꯦ, ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ. ꯑꯦꯁ ꯉꯁꯤꯗꯤ ꯁꯤꯗ ꯍꯥꯟꯅ ꯆꯪꯉꯛꯑꯦꯍꯦ. ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯦꯗꯥꯝꯕꯨ? ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯨꯡ 10 ꯃꯤꯅꯤꯠ 5 ꯇꯥꯊꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ. ꯆꯤꯇ꯭ꯔꯥ ꯃꯦꯗꯥꯝꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯣ? ꯆꯥꯖꯔꯕꯗꯣ ꯇꯨꯝꯅꯤꯡꯕꯗꯣ ꯈꯪꯉꯤꯅꯦ. ꯆꯥ ꯂꯣꯏꯕꯒ ꯇꯨꯝꯕ ꯍꯥꯟꯅ ꯄꯜꯂꯛꯏ ꯁꯩꯇ. ꯋꯥꯎ, ꯋꯦꯜꯀꯝ ꯁꯟꯖꯣꯏ. ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯤ? ꯑꯧ ꯁꯟꯖꯣꯏ ꯆꯥꯛ ꯆꯥꯔꯤ. ꯁꯟꯖꯣꯏ ꯆꯥꯛ ꯆꯥꯔꯕꯣ? ꯊꯥꯒꯠꯆꯔꯤ. ꯀꯩꯗꯧꯅꯣꯅꯦ? ꯊꯥꯒꯠꯆꯔꯤ ꯁꯟꯖꯣꯏ. ꯆꯥꯔꯦ ꯑꯣꯖꯥ. ꯀꯩꯅꯣ ꯇꯞꯍꯜꯂꯨꯅꯦ. ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯟꯖꯣꯏ? ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ?
संजोय करी मथेन चागे चित्रासन लाप खुदेंगे पुंग अमम लेगा पुंग अनि ले कमेंट लाकनी लेरीरा तुम्मीरा चारीरा ओजा nga thongba wow hawramni kari ngano kari ngano chai dubo hairoga hange kari yensang no jabo oh si akhoi nga tang bane ado nga thongbo chare miga thongma ma chum thong ma idea tuang kanji ma japani bao how bane to so Japani jao hau bane sitari kari maten hauge wow tum lare ojana chaba uraga lame koi chadri boite ma ojana chaba uraga lame ko hai kari hyang chage te ma chitra kari mathen chage nga tong le oribo kegi cha kadang apa cita kari henjang chage ite mamani tombi kari henjang chage mấy cái noina comment halak chahi bam changi ni na ga bera loi basiga kha khajang halo kaino chare nga jau thongba oh nga thongwi haidi harau re nga jau thongba nga jau hai jibo kem chawa nga noi ti ma चाबदी फई है ओजा से कुइरे nga चादबा या
ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ ꯃꯅꯝ ꯉꯥ ꯆꯥꯗꯕ ꯉꯁꯤ ꯆꯥꯔꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯆꯤꯠꯄ꯭ꯔꯥꯗꯤ ꯆꯥꯕꯗꯤ ꯐꯩꯍꯦ ꯑꯣꯖꯥꯁꯦ ꯃꯦꯁꯦꯖ ꯀꯛꯀꯅꯨ ꯃꯦꯁꯦꯖ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯃꯥꯡꯖꯩꯌꯦ ꯃꯦꯁꯦꯖꯇꯣ ꯀꯩꯒꯨꯝꯕ ꯏꯕ ꯁꯣꯏꯔꯁꯨ ꯁꯨꯝ ꯂꯩꯁꯅꯨ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯀꯣꯃꯦꯟ ꯏꯔꯛꯄꯁꯤ ꯁꯣꯏꯔꯕꯣ ꯃꯆꯥ ꯂꯤꯁꯥ ꯂꯩꯔꯝꯃꯤ ꯄꯥꯡꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯦꯁꯦꯖ ꯑꯃ ꯏꯔꯛꯄꯗ ꯆꯍꯤ ꯑꯃ ꯂꯩꯔ ꯏꯔꯛꯄꯗ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯑꯃ ꯏ ꯃꯥꯜꯂꯦ ꯕꯤꯟꯙꯧ ꯂꯩꯅꯥ ꯂꯥꯛꯇ꯭ꯔꯤ ꯑꯦꯜꯕꯤ ꯀꯣꯏꯔꯝꯅꯤ ꯋꯥꯎ ꯄꯇꯟꯖꯂꯤ ꯂꯦꯡꯕꯤꯔꯛꯂꯦ ꯑꯣꯖꯥ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯕ꯭ꯔꯣ ꯑꯥꯎ ꯄꯇꯟꯖꯂꯤ ꯁꯨꯝ ꯊꯥꯏ ꯀꯣ ꯄꯨꯡ 8:30 ꯅꯠꯇ꯭ꯔꯒ 10ꯗ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯣꯖꯥ ꯄꯇꯟꯖꯂꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯪꯕꯅꯤꯅ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯆꯨꯝꯊꯣꯡ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯑꯃ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯑꯃ ꯃꯦꯠꯂꯦꯀꯣ ꯄꯇꯟꯖꯂꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯆꯤꯗ꯭ꯔꯥꯅ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃ ꯏꯔꯛꯄ ꯑꯗꯨꯁꯨ ꯗꯤꯂꯤꯠ ꯇꯧꯔꯒ ꯇꯨꯃꯤꯟ ꯂꯩꯔꯦ ꯎꯏꯔ ꯖꯥꯠꯂꯣ ꯃꯦꯁꯦꯖ ꯑꯃꯅꯤ ꯇꯥ ꯇꯧꯔꯝꯃꯒ ꯍꯨꯔꯥꯟꯂꯒ ꯇꯨꯝꯈꯤꯅꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯖꯔꯦ ꯑꯣꯖꯥ ꯖꯨꯒꯣꯜ ꯑꯥꯔꯇꯤ ꯃꯇꯦꯛꯇꯨ ꯌꯥꯝ ꯐꯖꯩ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯄꯇꯟꯖꯂꯤ ꯉꯁꯤ ꯑꯩ ꯆꯠꯆꯔꯨꯕꯅꯤ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯁꯥꯒꯩ ꯃꯥꯟꯅꯣꯒꯤ ꯁꯣꯔꯥꯠ ꯑꯃꯀꯣ ꯉꯁꯤꯗꯤ ꯃꯌꯥꯟ ꯆꯥꯔꯦ ꯑꯣꯖꯥ ꯑꯁ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯁꯦꯀꯦꯟꯒꯤꯗ ꯆꯥꯔꯦ ꯆꯥꯛꯇꯣ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯨꯛ ꯊꯣꯡꯕ ꯑꯃ ꯉꯁꯥꯏ ꯃꯊꯦꯜꯗꯣ ꯑꯣꯔꯣꯟ ꯑꯃ ꯁꯒꯣꯜꯍꯋꯥꯏ ꯑꯃ ꯄꯅꯤꯔ ꯑꯃ ꯁꯕꯖꯤ ꯑꯃ ꯕꯣꯔꯤ ꯊꯣꯡꯕ ꯑꯃ ꯌꯦꯅꯝꯒ ꯕꯣꯔꯥ ꯊꯣꯡꯕ ꯑꯃ ꯈꯥꯃꯦꯟꯒ ꯕꯗꯥꯝꯒ ꯉꯧꯕ ꯑꯃ ꯆꯅꯥꯒ ꯀꯣꯕꯤꯒ ꯈꯥꯃꯦꯟ ꯉꯧꯕ ꯑꯃ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯑꯃ ꯄꯀꯧꯔꯥ ꯑꯃ ꯄꯥꯄꯔ ꯑꯃ ꯁꯪꯒꯣꯝ ꯈ꯭ꯔꯤ ꯑꯃ ꯑꯗꯩ ꯍꯩ ꯃꯍꯤ ꯑꯃ ꯃꯊꯦꯜ ꯌꯥꯝꯈ꯭ꯔꯦ ꯉꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ
फोटो थाखिबने काय थाखी प्रभु अगी व्हाट्सएप नंबर ngang पीखीदेदा कई थाखिबने प्रभु चंगक्तिने प्रभु पतंजलि लाइक तौबियो अखोय प्रभुसु लाइक तौबियो अदुगा अखोय प्रभुना फेसबुक ता लोरे है प्रभु अइना हाइजबदुना अगी व्हाट्सएप थाबिरो हाइजबनी प्रभु राधा कृष्ण की अनिगी गौरांग महाप्रभु की राधा कुंड श्याम कुंड श्री राधा गोविंद की मंदिर हरि मंदिर अदुम व्हाट्सएप थाबिरो है प्रभु फेसबुक है येंगमगा सट मांगखिनी व्हाट्सएप नंबर पिरक्ते ओ अई ngang हाइखिदा अदुदी प्रभु अई हुजी हाइजरके प्रभु कलम पाइबिरो मैम लाइक तौबियो चित्रासिना चही में ले कमेंट इरम तुमिन तोखरे कहीं चागाई खुमदे मेसेज कखरे फेसबुक मेसेज जेंगो प्रभु व्हाट्सएप नंबर हाइजरके कलम तंग पाइबियो एलबी था थाना येंगेना नंबर इबिदु नुंगाइदो मांदे वर्षवाना कलम तुम पाइबियो प्रभु हाइरो प्रभु 9401 9401 956454 प्रभु अमतंग हाइजरके 9401 956454 जीरी लिसादो जम चानिंगे सिददी कया चाबा फंगदे ओ वाओ आदित्य चंगे आदित्य चक चारबो लाइक तो लोरबो ओजागी तो लाइक अमा तो सलो खुबी बनमो इसई दो फारबो चारी ओजाय ओ चारी है चा कई हिंजांग नो इसई दो फारबो पनी थोंगे अहाव हिंजांग ग्रीन मटर का थोंगो इसई फाद्री करिगे फाद्री बा दो लाइक तौबा लाइक पाबा लोरदी मिनिट मंगा तसु कॉल तोरोना ओजा इसई दो फाद्री हम कम गायना सकदोम नो हन हंगौदना ngasi lakbra kasare macha ga kanoga nisikanda ga lambro pungdi phare good duni dana school day pirakpa pura chu phaga damni pungdu su ngak ngak lesson togodabni practice togodabni प्रभु आईगी व्हाट्सएप प्रोफाइल दा आईगी कोई लाइगी सरिक तो अदु थंबनी प्रभु सरिक निपदो लाइगी थगोन चंगुन चंगबो सरिक तो थंबनी प्रभु मंगोल सिंगाइना लेबनी प्रभु
ꯑꯩꯈꯣꯏ ꯁꯔꯤꯛꯇꯣ ꯁꯔꯤꯛ ꯊꯝꯕꯅꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯇꯥꯕ꯭ꯔꯥ ꯑꯗꯤꯇꯤꯌꯥ ꯏꯁꯩꯗꯣ ꯐꯥꯗ꯭ꯔꯗꯤ ꯑꯥꯔꯇꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯥꯔꯇꯤ ꯍꯥꯏꯕꯗ ꯁꯔꯤꯛ ꯅꯠꯇ꯭ꯔꯅꯦ ꯀꯔꯤꯡ ꯀꯔꯤꯡ ꯅꯤꯛꯄꯗꯣ ꯐꯥꯗ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯛꯎꯗꯅ ꯑꯣꯖꯥ ꯏꯁꯩꯗꯣ ꯐꯥꯗꯦ ꯑꯝꯇ ꯉꯪꯉꯛꯎ ꯍꯥꯏꯔꯗꯤ ꯃꯤꯅꯤꯠ ꯑꯅꯤꯇꯁꯨ ꯑꯣꯖꯥꯅ ꯉꯪꯉꯛꯀꯅꯤꯗꯅ ꯑꯣꯖꯥꯌꯦ ꯑꯣꯖꯥꯌꯦ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯄꯣꯊꯥꯔꯣꯀꯣ ꯅꯣꯏꯅ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯑꯗꯤꯇꯤꯌꯥ ꯑꯣꯖꯥꯅ ꯐꯖꯅ ꯇꯥꯛꯀꯗꯧꯕꯅꯤ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯒꯗꯕꯅꯤꯀꯣ ꯄ꯭ꯔꯚꯨ ꯆꯨꯝꯃꯕꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯗꯣ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯕꯣ ꯏꯇꯩꯃ ꯃꯦꯝꯇꯣꯝꯕꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯦ ꯕꯦꯟꯗꯧ ꯂꯩꯅꯥ ꯂꯥꯛꯇ꯭ꯔꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯌꯥꯝ ꯂꯩꯔꯤꯕ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ
ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯀꯣꯃꯦꯟ ꯄꯥꯔꯤꯗꯨꯗꯤ ꯏꯗꯤ ꯏꯔꯛꯇ꯭ꯔꯒ ꯏꯁ ꯀꯣꯃꯦꯟ ꯄꯥꯗꯦ ꯍꯧꯔꯦ ꯀꯝꯄ꯭ꯂꯦꯟ. ꯅꯣꯏ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯤꯅꯕꯨ. ꯆꯥꯔꯦ ꯉꯥꯖꯥꯎ ꯊꯣꯡꯕꯅ ꯍꯥꯏ. ꯑꯩꯅ ꯍꯪꯉꯦ ꯉꯥ ꯀꯌꯥꯝ ꯆꯥꯎꯕ ꯉꯥꯅꯣ ꯊꯣꯡꯉꯤꯗꯣ ꯍꯪꯉꯦ ꯈꯨꯝꯃꯛꯄ꯭ꯔꯥ ꯅꯣꯏꯕꯣ? ꯑꯗꯣ ꯀꯣꯃꯦꯟ ꯄꯥꯗꯦ. ꯅꯣꯏꯕꯣ ꯂꯥꯏꯞꯅꯦꯅ ꯄꯨꯡꯉꯥꯡꯇ ꯉꯥꯡꯉꯦ ꯅꯣꯏ. ꯀꯌꯥꯝ ꯆꯥꯎꯕ ꯉꯥꯖꯥꯎꯅꯣ ꯍꯪꯉꯁꯨ ꯈꯨꯝꯗꯦ. ꯕꯦꯟꯊꯧꯅ ꯀꯝꯄ꯭ꯂꯦꯟꯒ ꯇꯧꯖꯔꯣꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ. ꯑꯩꯅ ꯕꯦꯟꯗꯧꯗ ꯍꯥꯏꯈ꯭ꯔꯕꯣ? ꯇꯦꯝꯃꯃꯤꯟ ꯇꯣꯝꯕꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯕꯅꯤꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ. ꯕꯦꯟꯗꯧꯅ ꯍꯅꯨꯕꯤ ꯊꯪꯗ ꯌꯥꯝꯅ ꯆꯣꯔꯣꯟ ꯉꯥꯡꯅꯨ ꯅꯪ. ꯕꯦꯟꯗꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯗꯤ ꯀꯩꯕ ꯆꯨꯔꯣꯟ ꯉꯥꯡꯗ꯭ꯔꯣ ꯍꯥꯏ. ꯏꯇꯩꯃ ꯇꯣꯝꯕꯤꯅ ꯑꯣꯖꯥꯃꯨꯛ ꯆꯥꯎꯕ ꯍꯥꯏ. ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯉꯥꯔꯦꯟ ꯑꯣꯏꯔꯝꯃꯅꯤꯍꯦ. ꯕꯦꯟꯗꯧ ꯂꯩꯅꯥ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤ ꯉꯁꯤ. ꯑꯁ ꯑꯗꯨꯏ ꯉꯥꯗꯨꯗꯤꯕꯣ ꯆꯤꯛꯄ ꯇꯥꯔꯔꯣꯏ ꯖꯥ ꯀꯦꯟꯒꯅꯤꯍꯦ ꯏꯇꯩꯃ. ꯖꯥ ꯀꯦꯟꯒꯅꯤ. ꯕꯦꯟꯗꯧ ꯂꯩꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯕꯦꯟꯊꯧ ꯉꯁꯤꯁꯤ ꯁꯣꯔꯥꯠ ꯆꯠꯂꯨꯏ ꯊꯦꯡꯉꯦ ꯍꯜꯂꯛꯄ ꯅꯣꯡ ꯆꯨꯕꯅꯤꯅ. ꯆꯥꯛꯁꯨ ꯄꯨꯡ 2 ꯃꯈꯥꯏ 2 ꯑꯗꯥꯏ ꯆꯥꯏ. ꯑꯅꯤ ꯊꯣꯛ ꯆꯥꯕꯅꯤꯅ ꯃꯤꯁꯨ ꯌꯥꯝꯃꯦ. ꯃꯤ ꯈꯨꯌꯥꯝ ꯑꯃꯅꯤ. ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ? ꯃꯤ ꯑꯃꯅꯤ ꯂꯥꯛꯑꯃ ꯇꯣꯛꯈ꯭ꯔꯦ. ꯑꯩ ꯏꯃꯥ. ꯇꯦꯟ.
ngasido kaiba puja kaiba pujaleko haiba kaino pujaleko haisibo mayam support tobyo support yaudre sinam mayam yang kuin tharoi ko ngasi sinam mayam kangan pathage ngasido pujaleko kaino pujaleko haisina oh chari ba changyang siraisa ado ram tare ore kya pujangani aigi nimi ki chari ba khara duga hemba sajadi da khaji khrak tan bindho kana kana lb thari bindho ngasi kana kana lb thari mayang hang atang sa changbiro bindho lena isi tombi lak masih yang okti haibadi nga haibanida hoi hoi khangjare isu bindho lena leiribo haibadi nga haibanida haiba sinauti kana leirige yang atau sesat orang support tobiyo oja cinbanda umido kaino oja sanjoy kari oiramni sanjoy kari oiramni hairo sanjoy urabo sanjoy che urabo aina samna samna ijabani ko hoi hoi khangeda khangjareda fujan basibu akhoi taro nusu ngajak thongido fujallam oidro nusu fujallam oidra ba ngajak thongido
ꯍꯤꯗꯥꯛ ꯃꯌꯥꯝ ꯃꯥꯜꯂꯤ ꯑꯣꯖꯥ ꯃꯅꯦ ꯁꯟꯖꯣꯏ ꯃꯅꯦ ꯁꯦ ꯎꯔꯕꯣ ꯎꯔꯕ ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯤ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯈꯖꯤꯛ ꯈꯔ ꯎꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯆꯤꯟꯗꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯤꯟꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯗꯗꯤ ꯃꯅꯝ ꯑꯃ ꯁꯨꯝ ꯂꯥꯛꯄꯅꯦꯕ ꯃꯅꯝꯕꯨꯗꯤ ꯅꯝꯗꯦ ꯏꯁꯥ ꯑꯩ ꯀꯔꯤꯝ ꯆꯥ ꯊꯛꯇ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯃꯗꯨꯒꯨꯝꯕ ꯏꯁꯄꯥꯜ ꯅꯝꯕ ꯂꯩꯇꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯍꯥꯏꯗꯤꯅꯦ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯅꯦ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝ ꯆꯥꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯆꯥꯗꯕꯁꯨ ꯉꯝꯃꯤ ꯑꯗꯣ ꯆꯤꯟꯁꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯕꯨꯗꯤ ꯀꯔꯤꯝ ꯆꯥꯗ ꯑꯩ ꯆꯤꯟꯗꯤ ꯃꯅꯝ ꯅꯝꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯏꯁꯥꯗ ꯉꯁꯤꯐꯥꯎ ꯑꯗꯣ ꯁꯨꯝ ꯑꯩꯕꯥꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯔꯝꯃꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯁꯟꯖꯣꯏ ꯊꯥ ꯃꯔꯤ ꯃꯉꯥ ꯃꯃꯥꯡ ꯆꯍꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯀ꯭ꯋꯥ ꯆꯥꯕꯗꯤ ꯈꯣꯟꯖꯦꯜꯗ ꯁꯣꯛꯑꯦ ꯍꯥꯏ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯍꯥꯟꯅ ꯌꯥꯝ ꯆꯥꯔꯝꯃꯤ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯁꯟꯖꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯤꯈꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯁ ꯀ꯭ꯋꯥ ꯈꯨꯠꯆꯥꯝꯅꯤ ꯃꯌꯥꯒꯗꯣ ꯉꯁꯪ ꯉꯥꯡꯉꯦ ꯀ꯭ꯋꯥ ꯌꯣꯝꯃ ꯑꯃ ꯄꯨꯖꯝꯃꯦꯕꯀꯣ ꯏꯁꯩ ꯆꯪꯉꯝꯗꯦꯕ ꯀꯣꯜ ꯂꯥꯛꯄ ꯏꯁꯩ ꯁꯛꯂꯝꯗꯥꯏꯗ ꯈꯤꯇꯪꯒ ꯎꯪꯉꯨꯅꯦꯕꯀꯣ ꯃꯌꯥꯏ ꯆꯪꯉꯒꯅꯦ ꯀ꯭ꯋꯥ ꯎꯃꯤꯁꯨ ꯈꯪꯗꯦ ꯀꯣꯜ ꯑꯃ ꯂꯥꯛꯄꯅꯤ ꯑꯩ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯏꯁꯩ ꯑꯃꯇꯪ ꯔꯦꯀꯣꯔꯠ ꯃꯣꯏ ꯉꯪꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯉꯥꯡꯅꯤꯗ ꯀ꯭ꯂꯥꯁ 5-6 ꯀꯥꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯂꯩ ꯀꯣꯏꯕꯒꯤ ꯏꯁꯩ ꯍꯥꯏꯕꯗꯣ ꯍꯣꯏ 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 ꯇꯧꯁꯤ ꯏꯇꯤꯃ ꯍꯧꯖꯤꯛꯇꯤ ꯕꯣꯔꯁꯥꯅꯤꯅ ꯅꯣꯡ ꯆꯤꯡ ꯍꯥꯡꯉꯒ ꯅꯣꯡꯃꯥꯏꯖꯤꯡ ꯀ꯭ꯂꯥꯁ ꯅꯠꯇ꯭ꯔꯒ ꯁꯇꯔꯗꯦ ꯀ꯭ꯂꯥꯁꯇ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯁꯪꯉꯒ ꯏꯇꯤꯃ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯚꯣꯀꯦꯜ ꯅꯪꯒꯤ ꯍꯥꯏꯠ ꯑꯣꯏꯅꯕ ꯀꯩ ꯇꯧꯅꯤ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯟꯖꯣꯏ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯏꯁꯩ ꯚꯣꯏꯁ ꯚꯣꯀꯦꯜ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯤꯄꯨꯝ ꯄꯨꯝꯕꯗ ꯌꯥꯎꯗꯦꯀꯣ ꯃꯥꯒꯤ ꯄꯤꯊꯣꯛꯅꯕ ꯃꯥ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯖꯤꯟꯅꯕꯗꯁꯨ ꯂꯩꯔꯦ ꯃꯁꯤ ꯏꯁꯥꯁꯨ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯁꯥꯖꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯅꯥꯝ ꯁꯣꯟꯕ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯈꯪꯖꯕꯗꯀꯣ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯇꯕ ꯀꯣꯜ ꯗ꯭ꯔꯤꯡꯁ ꯊꯛꯇꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯕ ꯍꯥꯏꯗꯤ ꯊꯕꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛ ꯉꯛꯁꯝꯁꯦ ꯏꯪꯍꯟꯗꯕ ꯁꯥꯍꯟꯕꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧ ꯆꯠꯂꯁꯨ ꯉꯛꯁꯝꯁꯦ ꯐꯤ ꯑꯃꯅ ꯃꯣꯐ꯭ꯂꯥ ꯑꯃꯅ ꯌꯦꯠꯁꯟꯕ ꯅꯨꯡꯁꯤꯠ ꯐꯨꯔꯒ ꯈꯅꯥꯎꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯊꯛꯄ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯣꯖꯥ ꯑꯩ ꯍꯥꯟꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯛꯑꯝꯃꯤ ꯑꯣꯖꯥ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯗ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯆꯪꯉꯛꯄꯅꯤꯅ ꯅꯪꯁꯨ ꯈꯪꯉꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯏꯁꯤꯡ ꯑꯌꯤꯡꯕ ꯊꯛꯄ ꯌꯥꯗꯦ ꯏꯁꯤꯡ ꯑꯌꯤꯡꯕꯗꯤ ꯕꯦꯜꯀꯨꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯨꯁ ꯇꯧ ꯌꯥꯗꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯨꯝꯕ ꯀꯣꯜ ꯗ꯭ꯔꯤꯡꯁ ꯊꯛꯄ ꯌꯥꯗꯦ ꯑꯌꯤꯡꯕ ꯄꯣꯠꯇ ꯀꯩꯒꯨꯝꯕ ꯌꯥꯗꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯌꯨꯁ ꯇꯧꯗꯕ
ꯑꯗꯨꯗꯒꯤ ꯏꯁꯩ ꯁꯛꯑꯒꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯈꯅꯥꯎ ꯁꯦꯡꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯁꯟꯖꯣꯏ ꯏꯁꯩ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯣꯠꯅꯕ ꯇꯥꯏ ꯁꯟꯖꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯁꯨ ꯆꯍꯤ 10 ꯍꯦꯟꯒꯠꯂꯗꯤ ꯃꯥꯒꯤ ꯃꯈꯅꯥꯎ ꯚꯣꯏꯁ ꯑꯣꯟꯊꯣꯛꯄ ꯂꯥꯛꯏ ꯃꯤꯒꯤ ꯑꯉꯥꯡ ꯄꯤꯛꯏꯉꯩꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗ ꯃꯈꯣꯟ ꯅꯨꯡꯁꯤꯕ ꯆꯍꯤ 5, 10, 9 ꯐꯥꯒꯠꯂꯒꯅ ꯃꯈꯣꯟ ꯑꯣꯟꯊꯣꯛꯄ ꯂꯩꯗꯅ ꯑꯗꯣ ꯁꯟꯖꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯑꯗꯨꯅꯤ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯐꯖꯅ ꯍꯣꯠꯅ ꯇꯥꯕ ꯑꯣꯖꯥ ꯑꯩ ꯀ꯭ꯂꯥꯁ 6, 7ꯗꯒꯤ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯇꯝꯃꯤ ꯑꯣꯖꯥ ꯋꯥꯎ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯑꯣꯖꯥ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯦ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯋꯦꯜꯀꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯕꯦꯟꯙꯧ ꯂꯩꯅꯥꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯨ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤꯌꯦ ꯕꯦꯟꯊꯣ ꯂꯩꯅꯥ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯉꯁꯤꯁꯨ ꯐꯤ ꯗꯨꯀꯥꯟ ꯆꯠꯂꯝꯒꯅꯤꯀꯣ ꯋꯥꯔꯝꯅꯤ ꯉꯔꯥꯡꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯣ ꯋꯥꯔꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯃꯒ ꯁꯨꯝ ꯄꯣꯊꯥꯕꯤꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯃꯁꯤ ꯀ꯭ꯂꯥꯁ 6 ꯍꯥꯏꯕ 5 ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯈꯅꯥꯎ ꯄꯦꯅꯥ ꯈꯣꯡꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯄ ꯍꯩꯔꯗꯤ ꯁꯣꯏꯗꯅ ꯅꯥꯠ ꯁꯪꯀꯤꯔꯇꯟꯗꯁꯨ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯁꯩꯗꯣ ꯁꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯡꯗꯥꯡꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯏꯁꯩ ꯁꯛꯄ ꯋꯥꯏ ꯁꯨꯝ ꯂꯥꯛꯑꯣ ꯁꯇꯔꯗꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯝ ꯏꯇꯩꯃ ꯁꯪꯕꯗ ꯁꯨꯝ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯗ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯂꯤ ꯉꯟꯅ ꯍꯜꯂꯛꯑꯦ ꯑꯣ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯕ ꯈꯔ ꯐꯔꯅꯤꯀꯣ ꯆꯠꯄꯤꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯀꯩꯊꯦꯜ ꯀꯥꯕ ꯂꯦꯞꯄ ꯌꯥꯗꯦ ꯄꯨꯛꯆꯥꯛꯀꯤꯗꯃꯛꯇꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯆꯦ ꯇꯣꯝꯕꯤ ꯅꯅꯥꯎꯗꯤ ꯀꯨꯏꯔꯦ ꯏꯁꯩ ꯑꯃꯇꯪ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯎꯏꯕ ꯐꯅꯕ ꯎꯏꯕꯤꯔꯣ ꯆꯍꯤ 2 ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯀꯣꯃꯦꯟꯁꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯁꯨ ꯈꯨꯝꯃꯛꯇꯕ ꯎꯏꯔꯨꯔꯒ ꯈꯪꯄꯥꯡ ꯄꯥꯡꯕ ꯃꯥꯜꯂꯤ ꯏꯃꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤꯔ ꯇꯧꯗ꯭ꯔꯤꯔꯥ ꯄꯇꯥ ꯂꯩꯄꯣꯟꯇꯦꯗ ꯋꯥꯏꯗ ꯏꯁꯩꯁꯦ ꯉꯁꯤꯁꯨ ꯆꯠꯂꯨꯕꯅꯤꯅ ꯋꯥꯏ ꯁꯟꯖꯣꯏꯅ ꯅꯣꯛꯏꯌꯦ ꯀꯔꯤ ꯅꯣꯛꯏꯅꯣ ꯑꯩꯅ ꯍꯥꯏꯔ ꯑꯆꯨꯝꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯥꯝ ꯁꯣꯟꯕ ꯇꯝꯕꯗ ꯑꯍꯪꯀꯥꯔ ꯌꯥꯗꯦꯀꯣ ꯅꯥꯄꯟ ꯌꯥꯗꯦ ꯑꯩꯅ ꯍꯩꯔꯦ ꯍꯥꯏꯅ ꯆꯠꯄ ꯌꯥꯗꯦ ꯑꯍꯩꯕꯩ ꯃꯊꯛꯇ ꯑꯍꯩꯕ ꯑꯃ ꯑꯣꯖꯥ ꯉꯁꯤ ꯀꯩ ꯈꯨꯟꯗ ꯆꯠꯂꯨꯒꯦ ꯑꯩ ꯖꯤꯔꯤ ꯆꯠꯂꯨꯏ ꯑꯗꯨꯅ ꯏꯁꯥ ꯊꯕꯛꯇ ꯑꯍꯪꯀꯥꯔ ꯌꯥꯗꯦ ꯅꯥꯄꯟ ꯌꯥꯗꯦ ꯀꯣ ꯅꯥꯝ ꯁꯣꯟꯕꯗ ꯑꯍꯪ ꯇꯧꯔꯕ ꯅꯥꯄꯟ ꯇꯧꯔꯕ ꯃꯥ ꯀꯨꯏꯅ ꯅꯥꯝ ꯁꯣꯜꯂꯔꯣꯏ ꯑꯗꯨꯒꯗꯤ ꯃꯁꯥꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯩꯔꯦ ꯑꯩ ꯃꯉꯥꯏꯔꯦ ꯇꯝꯕ ꯂꯣꯏꯕ ꯑꯩ ꯃꯉꯥꯏꯔꯦ ꯐꯥꯎꯕꯅ ꯈꯟꯕ ꯃꯤ ꯑꯗꯣ ꯃꯥ ꯀꯨꯏꯔꯔꯣꯏꯗꯕꯅꯤꯀꯣ ꯑꯣ ꯕꯦꯟꯊꯧ ꯂꯥꯛꯑꯦꯍꯦ ꯑꯩꯁꯨ ꯉꯁꯤ ꯋꯥꯔꯕꯅꯤ ꯁꯟꯗꯥꯒꯤ ꯅꯣꯡ ꯆꯨꯕꯗꯣ ꯁꯤꯜꯆꯔꯗ ꯂꯩ ꯍꯥꯏ ꯑꯣ ꯁꯟꯗꯥ ꯃꯝꯕꯩ ꯅꯣꯡ ꯆꯨꯕꯗꯣ ꯑꯩ ꯕꯁ ꯕꯖꯥꯔ ꯂꯩ ꯏꯇꯩꯃ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯉꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ
ꯏꯇꯩꯃꯒꯤ ꯏꯁꯩꯗꯣ ꯃꯧ ꯀꯣꯏꯕꯒꯤꯗꯣ ꯂꯥꯛꯎ ꯁꯇꯔꯗꯦ ꯁꯟꯗꯦ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅ ꯈꯟꯅ ꯅꯩꯅꯁꯤ ꯑꯗꯨꯅ ꯁꯟꯖꯣꯏ ꯒꯨꯔꯨ ꯍꯥꯏꯕ ꯒꯨꯔꯨꯁꯤꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯗ ꯑꯗꯨꯅ ꯏꯁꯩꯗ ꯍꯥꯏꯗ꯭ꯔꯥ ꯒꯨꯔꯨꯅ ꯕ꯭ꯔꯍꯃꯅꯤ ꯒꯨꯔꯨ ꯕꯤꯁꯅꯨꯅꯤ ꯒꯨꯔꯨꯅ ꯃꯍꯦꯁꯔꯅꯤ ꯍꯥꯏꯗꯣ ꯒꯨꯔꯨꯅ ꯄꯔꯃꯥꯠꯃꯥꯅꯤ ꯏꯁꯣꯔ ꯀꯣ ꯑꯣꯖꯥ ꯆꯍꯤ 2 ꯃꯇꯨꯡ ꯒꯣꯔꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯒ ꯅꯣꯛꯅꯤꯡꯉꯦ ꯑꯣꯖꯥꯗꯨꯅ ꯆꯦꯇꯣꯝꯕꯤꯅ ꯏꯇꯥꯎꯕꯤ ꯂꯩꯅꯥ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯏꯃꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯊꯔꯥꯅꯤ ꯏꯃꯥꯏꯒꯤ ꯉꯁꯤ ꯆꯪꯉꯛꯏꯌꯦ ꯖꯥꯏ ꯀ꯭ꯔꯤꯁꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯦꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯁꯦ ꯑꯩꯈꯣꯏ ꯊꯔꯥꯅꯤꯁꯦ ꯃꯨꯅꯨ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯍꯥꯟꯅ ꯇꯧꯕꯤꯌꯨꯀꯣ ꯀꯥꯎꯈꯤꯅꯤ ꯑꯗꯨꯅ ꯁꯟꯖꯣꯏ ꯒꯨꯔꯨꯗꯤ ꯂꯨꯅ ꯇꯧꯕ ꯇꯥꯏ ꯊꯥꯅꯤꯡꯂꯒ ꯊꯥꯎ ꯊꯥꯅꯤꯡꯂꯒ ꯊꯥꯎ ꯊꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯇꯥꯅꯤꯡꯂꯒ ꯂꯥꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯒ ꯂꯥꯛꯎ ꯇꯣꯛꯎ ꯍꯥꯏꯕ ꯇꯝꯅꯤꯡꯗꯒ ꯇꯣꯛꯎ ꯇꯝꯅꯤꯡꯂꯒ ꯂꯥꯛꯎ ꯇꯝꯅꯤꯡꯗꯒ ꯇꯣꯛꯎ ꯍꯥꯏ ꯑꯣꯀꯦ ꯑꯣꯖꯥ ꯍꯥꯏ ꯏꯕꯣꯍꯜ ꯊꯥꯔꯤ ꯍꯥꯏ ꯑꯣ ꯑꯗꯨꯅ ꯁꯟꯖꯣꯏ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯌꯥꯅ ꯆꯠ ꯇꯥꯕ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧ ꯇꯥꯕ ꯑꯣꯖꯥꯅ ꯉꯥꯡꯕ ꯁꯥꯎꯕ ꯌꯥꯗꯦ ꯑꯣꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯁꯨꯕ ꯑꯣꯖꯥꯒꯤ ꯐꯩꯖꯣꯝ ꯑꯃ ꯃꯣꯠꯂꯁꯨ ꯑꯩꯈꯣꯏꯅ ꯁꯨꯕꯤꯕ ꯑꯣꯖꯥꯅ ꯊꯕꯛ ꯑꯃ ꯁꯨꯔꯁꯨ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯒ ꯑꯣꯖꯥꯒꯤ ꯊꯕꯛ ꯅꯣꯝꯕꯤꯕ ꯑꯣꯖꯥꯅ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯊꯕꯛ ꯍꯨꯟꯗꯣꯛꯑꯒ ꯆꯦꯟꯕ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯊꯕꯛ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯄ ꯅꯝꯕꯔ 7 ꯍꯦꯝꯆꯟꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯣꯏ ꯖꯣꯏ ꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯍꯥꯏꯕꯒ ꯆꯦꯟꯕ ꯑꯣꯖꯥꯅ ꯁꯤꯃ ꯍꯥꯏꯕꯗ ꯑꯩꯅ ꯍꯦꯛ ꯁꯨꯖꯟꯕ ꯑꯣꯖꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯣ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯕ ꯑꯣꯖꯥꯅ ꯄꯦꯟꯕ ꯅꯨꯃꯤꯠꯇ ꯄꯤꯕ ꯕꯣꯔꯗꯣ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯒꯗꯧꯕꯅꯤ ꯁꯦꯝꯗꯤ ꯀꯥꯎꯔꯅꯨꯀꯣ ꯑꯩꯁꯦ ꯇꯥꯛꯏ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯏꯆꯥꯒꯨꯝꯅꯅ ꯍꯥꯏꯕꯅꯤ ꯁꯟꯖꯣꯏ ꯍꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯀꯅꯥꯒꯤ ꯊꯥꯏ ꯍꯪꯂꯒ ꯀꯩꯗꯧꯅꯤ ꯇꯨꯔꯦ ꯍꯪꯉꯤ ꯃꯤꯗ ꯕꯦꯟꯊꯧꯅ ꯍꯦꯛ ꯃꯥꯡꯕꯗꯨꯒꯗꯤ ꯑꯇꯣꯞꯄ ꯆꯠꯂꯤ ꯃꯥꯜꯂꯦꯗꯅ ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯕ ꯑꯣꯖꯥ ꯒꯨꯔꯨꯁꯦ ꯃꯥꯒꯤ ꯂꯩꯕ ꯃꯆꯥ ꯃꯁꯨꯗꯣ ꯑꯗꯨꯗꯒꯤ ꯃꯥꯏ ꯁꯦꯕꯣꯛꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯂꯨ ꯇꯧꯕꯁꯦ ꯆꯦꯇꯣꯝꯕꯤ ꯆꯥꯛ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯒꯗꯕ ꯈꯤꯇꯪ ꯂꯩꯕꯁꯤꯅ ꯃꯥꯏ ꯁꯦꯕꯣꯛꯇ ꯄꯤꯖꯅꯦꯕ ꯃꯥꯏ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯗꯨꯅ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯋꯥꯅ ꯏꯁꯩ ꯇꯝꯃꯦ ꯀꯣ ꯑꯣꯖꯥꯒꯤ ꯂꯧ ꯁꯨꯕꯤꯕ ꯑꯣꯖꯥꯒꯤ ꯂꯧ ꯃꯔꯥ ꯊꯥꯕꯤꯕ ꯑꯣꯖꯥꯒꯤ ꯁꯟ ꯁꯦꯝꯕꯤꯕ ꯑꯣꯖꯥꯒꯤ ꯕꯥꯔꯤ ꯍꯤꯡꯒꯣꯜ ꯁꯨꯕꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯤꯕ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯅꯝꯕꯤꯕ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯣꯖꯥꯒꯤ ꯐꯤ ꯁꯨꯕ ꯑꯣꯖꯥꯒꯤ ꯀꯔꯇꯥꯜ ꯐꯦꯡꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯉꯥꯏꯅ ꯂꯩꯔꯦ ꯑꯣꯖꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅ ꯂꯩ ꯍꯪꯒꯠꯅ ꯑꯣꯖꯥꯅ ꯃꯆꯥ ꯃꯅꯥꯏꯒꯤ ꯍꯣꯠꯅꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯑꯇꯩ ꯀꯣꯃꯦꯟ ꯄꯥꯗꯦ ꯄꯥꯔꯤꯗꯨꯗꯤꯅꯦ ꯕꯦꯟꯙꯧ ꯅꯪ ꯆꯪꯉꯛꯄꯒ ꯍꯧꯔꯕꯣ ꯄꯥ ꯆꯠꯂꯤꯁꯤꯕꯨ ꯄꯥꯗꯦꯇ ꯍꯥꯏꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯥꯎꯅꯤꯡꯉꯤꯗꯣ ꯄꯥꯔꯤꯕꯗꯨ ꯄꯥꯗꯦ ꯅꯪꯅ ꯇꯥꯁꯟꯅꯗ꯭ꯔꯒ ꯀꯅꯥꯒꯤ ꯍꯪꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯠ ꯑꯩ ꯑꯗꯨꯅꯤ ꯇꯥꯕ꯭ꯔꯥ ꯁꯟꯖꯣꯏ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯏꯁꯩ ꯇꯝꯕ ꯃꯇꯝꯗ ꯄꯥꯗꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗ ꯀꯀꯥ ꯉꯥ ꯇꯪꯖꯔꯦ ꯏꯂꯤꯁꯥ ꯑꯃ ꯉꯥꯁꯤꯡ ꯑꯃ ꯗꯦꯁꯤ ꯑꯂꯨ ꯏꯔꯣꯝꯕ ꯍꯜꯂꯣ ꯀꯀꯥꯏꯁꯨ ꯃꯤꯒꯥ ꯊꯣꯡꯕ ꯑꯃ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯑꯃ ꯀꯥꯟꯖꯤ ꯑꯃ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯗ ꯉꯥꯎꯔꯦ ꯑꯣꯖꯥꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯗ꯭ꯔ ꯃꯆꯥꯁꯤꯡꯅ ꯍꯩꯅꯃꯥꯏ ꯈꯔ ꯇꯥꯛꯄꯤꯕꯗꯒꯤ ꯍꯦꯛꯇ ꯑꯣꯖꯥ ꯁꯥꯕ ꯑꯣꯖꯥ ꯇꯥꯗꯕꯤꯗ ꯏꯁꯩ ꯆꯠꯄ ꯑꯣꯖꯥꯅ ꯍꯥꯏꯗꯕꯤꯗ ꯍꯦꯛꯇ ꯃꯌꯥꯏ ꯂꯦꯝꯅ ꯁꯛꯄ
ꯀꯣ ꯑꯗꯨꯗꯤ ꯃꯍꯩ ꯌꯥꯟꯕ ꯃꯍꯩ ꯐꯪꯕ ꯋꯥꯠꯀꯅꯤ ꯑꯣꯖꯥꯅ ꯂꯩꯔꯤ ꯃꯈꯩ ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯃꯀꯣꯛ ꯆꯤꯡꯉ ꯁꯛꯄ ꯌꯥꯗꯦ ꯑꯇꯣꯞꯄꯅ ꯏꯁꯩ ꯍꯥꯏꯔꯁꯨ ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔ ꯆꯠꯄ ꯏꯁꯩ ꯑꯃ ꯆꯠꯀꯗꯧꯔꯁꯨ ꯑꯣꯖꯥꯗꯩ ꯑꯌꯥꯕ ꯑꯃ ꯌꯥꯎꯔ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔꯅ ꯆꯥꯎꯔꯦ ꯑꯈꯥꯕ ꯅꯤꯝ ꯃꯅꯥ ꯉꯧꯗ꯭ꯔꯣ ꯉꯥ ꯇꯪꯕꯅꯤꯅ ꯃꯁꯨ ꯕꯦꯟꯙꯧ ꯅꯨꯡꯗꯥꯡꯗꯤ ꯑꯈꯥꯕ ꯊꯣꯏꯗꯣꯛꯅ ꯇꯧꯅꯗꯦ ꯉꯥ ꯃꯔꯤꯡꯈꯥ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯔꯦ ꯕꯦꯟꯙꯧ ꯅꯨꯡꯗꯥꯡꯅ ꯑꯈꯥꯕ ꯇꯧꯅꯗꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯔꯤꯡꯈꯥ ꯉꯧꯕ ꯑꯣꯏꯅ ꯁꯨꯝ ꯇꯧꯅꯔꯦ ꯀꯣ ꯃꯔꯤꯡꯈꯥ ꯉꯧꯕꯁꯨ ꯑꯈꯥꯕ ꯆꯤꯡꯉꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯐꯪꯉꯦ ꯑꯣꯖꯥꯗ ꯀꯠꯅꯤꯡꯗꯦ ꯂꯨꯄꯥ 2,000 ꯐꯪꯉꯒ 1,000 ꯐꯪꯉꯤ ꯍꯥꯏꯅꯤ 500 ꯐꯪꯉꯒ 200 ꯐꯪꯉꯤ ꯍꯥꯏꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯄꯔꯥꯙ ꯑꯣꯏ ꯃꯍꯩ ꯐꯪꯉꯣꯏ ꯁꯤ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯁꯥꯎꯅꯤꯡꯒꯅꯤ ꯑꯣꯖꯥꯅ ꯈꯤꯇꯪ ꯉꯥꯡꯕꯗ ꯄꯩꯊꯣꯛꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯑꯣꯖꯥꯅ ꯈꯤꯇꯪ ꯐꯨꯔ ꯁꯥꯎꯅ ꯍꯦꯛ ꯆꯨꯄꯥ ꯄꯩꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯖꯒꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯏꯁꯩ ꯄꯨꯡꯃꯨ ꯂꯨꯕ ꯂꯩꯇꯕꯅꯤꯀꯣ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯣꯖꯥ ꯁꯦꯕꯣꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅꯕ ꯕꯦꯕꯥꯔ ꯂꯝꯆꯠ ꯑꯗꯒꯤꯗꯤ ꯍꯧꯅꯤꯡꯈꯩꯁꯤ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯅꯛꯁꯟꯅꯕꯒꯤ ꯃꯔꯤꯗꯣ ꯁꯦꯝꯕꯗꯨ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯤꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯉꯥ ꯇꯪꯂꯗꯤ ꯉꯥ ꯇꯪꯕ ꯅꯨꯃꯤꯠ ꯇꯧꯅꯗ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯅꯕꯒꯤ ꯑꯃꯨꯛ ꯍꯟꯖꯟꯅ ꯊꯣꯛꯇꯅꯕꯒꯤ ꯃꯗꯣ ꯕꯦꯟꯙꯧ ꯁꯨꯝ ꯋꯥꯍꯩꯅꯦ ꯍꯥꯏꯅ ꯍꯥꯏꯔꯤꯃꯤꯗ ꯇꯥꯏꯕꯪꯄꯥꯟꯗ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤ ꯚꯒꯕꯥꯟ ꯀ꯭ꯔꯤꯁꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯈꯨꯂꯣꯅ ꯁꯨꯝ ꯇꯧꯅꯔꯤꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯁꯦ ꯑꯁꯨꯝ ꯋꯥꯍꯩꯅ ꯍꯥꯏꯔꯤꯅꯤ ꯃꯁꯤ ꯋꯥꯍꯩꯒꯁꯦ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯥꯔꯒꯗꯤ ꯋꯥꯔꯧ ꯄꯨꯔꯧꯈꯤꯅꯤ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯃꯥꯏꯕꯅ ꯍꯪꯉꯤꯗꯣ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯉꯁꯤ ꯉꯥꯛꯇꯪꯕꯁꯦ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯒ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯃꯁꯤ ꯄꯥꯝꯃꯦ ꯅꯦꯠ ꯃꯔꯩ ꯀꯟꯕꯅꯦ ꯍꯣꯁꯅ ꯃꯔꯩ ꯀꯟꯕꯅꯦ ꯑꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤ ꯑꯣꯖꯥꯒ ꯁꯤꯁ꯭ꯌꯒꯤ ꯄꯔꯝꯄꯔꯥꯁꯤ ꯌꯥꯝꯅ ꯂꯨꯏꯌꯦ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯉꯥꯡꯕ ꯌꯥꯗꯦ ꯑꯣꯏꯗꯕ ꯇꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯣꯏꯁꯦ ꯑꯣꯖꯥꯗ ꯃꯤꯅꯝꯕ ꯃꯇꯥ ꯑꯣꯖꯥ ꯇꯥꯗꯕꯤꯗ ꯏꯁꯩ ꯍꯨꯔꯥꯟꯅ ꯆꯠꯀꯅꯤ ꯐꯪꯉꯛꯄꯅ 2,000 ꯐꯪꯉꯛꯀꯅꯤ ꯑꯣꯖꯥꯅ ꯇꯝꯕꯅ 1,500 ꯇꯝꯅꯤ ꯑꯩꯗꯤ ꯂꯨꯄꯥ 1,000 ꯐꯪꯉꯒ ꯑꯣꯖꯥꯗ 300 ꯐꯪꯉꯤ ꯍꯥꯏꯅꯤ 500 ꯐꯪꯉꯒ 300 ꯐꯪꯉꯤ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝ ꯇꯥꯔꯒꯗꯤ ꯃꯍꯩ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯍꯣꯏ ꯂꯨꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯖꯒꯠꯇ ꯂꯨꯗꯕ ꯄꯣꯠꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯏꯁꯩꯃꯨꯛ ꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯩꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯅꯥꯄꯟ ꯇꯧꯗꯅ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯏꯁꯩꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯇꯥꯕ ꯂꯩꯉꯣꯏ ꯑꯁꯦ ꯅꯣꯡꯃꯗꯤ ꯃꯁꯤꯡ ꯊꯤꯅ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁꯩꯗꯤ ꯑꯃꯨꯛ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯁꯪꯁꯥꯔꯅ ꯂꯩꯔꯤꯕ ꯖꯥꯕ ꯇꯥꯄꯠ ꯍꯤꯡꯉꯤ ꯃꯈꯩ ꯑꯣꯖꯥ ꯀꯧꯃꯟ ꯄꯥꯕꯤ ꯑꯣꯖꯥ ꯄꯥꯔꯤꯁꯤꯗꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯄꯣꯠꯅꯤ ꯒꯥꯔꯤꯅ ꯆꯠꯂꯦ ꯒꯥꯔꯤꯅ ꯍꯜꯂꯛꯑꯦ ꯑꯩꯉꯣꯟꯗꯒꯤ ꯆꯤꯡꯕ ꯃꯤꯅꯝꯕ ꯉꯥꯡꯕꯁꯦ ꯑꯣꯏꯔꯕꯣ ꯑꯩ ꯍꯥꯏꯗꯦꯗ ꯕꯦꯟꯙꯧ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯑꯅꯤꯒꯤ ꯋꯥꯔꯣꯜꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯒꯤ ꯀꯣꯔꯇꯥꯟ ꯐꯦꯡꯕ ꯑꯣꯖꯥꯒꯤ ꯐꯩꯖꯣꯝ ꯁꯨꯕꯤꯕ ꯑꯣꯖꯥꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣ ꯃꯁꯤ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯑꯣꯖꯥꯒꯤ ꯊꯧꯒꯜꯗꯨꯝ ꯈꯔ ꯐꯪꯖꯍꯧꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯦꯕꯣꯛ ꯀꯅꯥꯝꯇꯅ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯂꯩꯇꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯍꯣꯏ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯅꯝꯕꯗꯤ ꯎꯅꯗꯔꯦ ꯑꯣꯖꯥ ꯍꯦꯔꯥꯃꯣꯅꯤꯗꯣ ꯑꯩꯈꯣꯏ ꯄꯄꯥꯅꯤ ꯑꯣꯖꯥ
ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯄꯄꯥ ꯑꯣꯏꯕꯁꯨ ꯌꯥꯏ ꯒꯨꯔꯨꯗꯤ ꯒꯨꯔꯨꯅꯤ ꯒꯨꯔꯨꯗꯤ ꯑꯇꯣꯞꯄꯗ ꯅꯥꯏꯕ ꯑꯃ ꯆꯪꯉꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯃꯛꯇꯗꯤ ꯇꯧꯅꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯣꯖꯥ ꯖꯥꯟꯅꯕ ꯆꯠꯄ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯕꯕꯥ ꯑꯣꯏꯔꯕꯁꯨ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯁꯤꯐꯥꯎ ꯑꯅꯤꯒꯤ ꯃꯔꯝꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯌꯥꯗꯦ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯗꯦ ꯋꯥ ꯃꯆꯦꯠ ꯉꯥꯡꯕ ꯌꯥꯗꯦ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯒꯨꯔꯨꯁꯦ ꯌꯥꯝ ꯂꯥꯏ ꯂꯥꯏꯅ ꯑꯣꯖꯥ ꯑꯣꯖꯥ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯕ ꯃꯈ꯭ꯔꯨ ꯂꯩꯕꯥꯛ ꯇꯥꯅꯤꯡꯗꯕ ꯑꯣꯖꯥ ꯀꯥꯏꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯍꯦꯛ ꯚꯛꯇꯤ ꯀꯠꯄ ꯑꯣꯖꯥꯒꯤ ꯃꯐꯝ ꯈꯪꯅꯤꯡꯉꯤꯅꯦ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯗꯨꯗꯤ ꯆꯦ ꯇꯣꯝꯕꯤꯅ ꯑꯣꯖꯥꯒꯤ ꯍꯤꯡꯒꯣꯜꯒ ꯁꯨꯕꯤꯔꯗꯤ ꯁꯦꯕꯣꯛꯇꯣ ꯅꯣꯛꯅꯕꯤꯔꯤꯅꯤ ꯃꯁꯦ ꯐꯠꯇꯕ ꯂꯥꯏꯅꯥꯅꯤ ꯑꯗꯨꯅꯤ ꯅꯣꯛꯅꯁꯅꯨ ꯀꯩꯅꯣ ꯅꯣꯛꯅꯕꯗꯨꯅ ꯅꯣꯛꯅꯖꯁꯅꯨ ꯌꯦꯡꯒꯗꯕꯩꯅ ꯌꯦꯡꯕꯤꯗ꯭ꯔꯒ ꯇꯥꯔꯣꯏꯗꯕꯩꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯣꯡꯃꯗꯤ ꯅꯣꯛꯅꯩ ꯃꯥꯁꯨ ꯈꯪꯉꯛꯀꯅꯤ ꯑꯣꯖꯥꯒꯤ ꯍꯤꯡꯒꯣꯜ ꯁꯨꯕꯤꯕ ꯑꯣꯖꯥꯒꯤ ꯕꯥꯔꯤ ꯁꯦꯝꯕꯤꯕ ꯑꯣꯖꯥꯒꯤ ꯐꯤ ꯁꯨꯕꯤꯕ ꯅꯣꯛꯅꯕꯤꯔꯤꯕꯗꯣ ꯃꯥ ꯅꯣꯡꯃꯗꯤ ꯈꯪꯉꯛꯀꯅꯤ ꯑꯗꯨ ꯁꯨꯔꯤꯕ ꯃꯤꯑꯣꯏꯗꯨꯅ ꯍꯌꯦꯡ ꯃꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯀꯣ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯏꯀꯥꯏꯔꯛꯀꯗꯧꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯍꯥꯚꯥꯔꯠꯇ ꯗꯨꯔꯣꯙꯣꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯝꯗꯤ ꯑꯃ ꯇꯥꯕ ꯄꯥꯟꯗꯨ ꯃꯆꯤꯟ ꯃꯅꯥꯎ 5 ꯀꯣ ꯄꯨꯝꯅꯃꯛꯁꯤꯒ ꯑꯔꯖꯨꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨ ꯇꯧꯈꯤꯑꯕ ꯃꯥꯒꯤ ꯗꯨꯔꯟ ꯒꯨꯔꯨꯅ ꯑꯩꯒꯤ ꯃꯍꯩ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯍꯩ ꯍꯩꯔꯒ ꯂꯣꯏꯔꯦ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯗ꯭ꯔꯟ ꯒꯨꯔꯨꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯊꯃꯥꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯅꯤꯡꯉꯥꯏ ꯃꯤ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯕꯨ ꯂꯨꯔꯕ ꯂꯥꯟꯐꯝ ꯃꯌꯥꯏꯗꯗꯤ ꯑꯔꯖꯨꯟꯅ ꯃꯥꯏ ꯄꯥꯛꯈꯤꯑꯕꯀꯣ ꯑꯗꯨꯅ ꯗ꯭ꯔꯟ ꯒꯨꯔꯨꯅ ꯒꯪꯒꯥꯗ ꯁꯤꯅꯥꯟ ꯇꯧꯕ ꯃꯇꯝꯗ ꯒꯨꯝꯚꯤꯔꯅ ꯗ꯭ꯔꯣꯟ ꯒꯨꯔꯨ ꯃꯈꯣꯡꯁꯤ ꯎꯝꯃꯒ ꯏꯁꯤꯡꯗ ꯆꯤꯡꯊꯕꯅꯦ ꯑꯣꯖꯥ ꯎꯕꯗ ꯃꯦꯂꯥ ꯃꯐꯝꯗ ꯐꯥꯎ ꯑꯩꯈꯣꯏꯗꯤ ꯈꯨꯔꯝꯃꯤ ꯑꯗꯨꯅꯤ ꯏꯆꯦꯇꯣꯝꯕꯤ ꯑꯣꯖꯥ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯒꯨꯔꯨ ꯚꯛꯇꯤꯗ ꯕꯖꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯂꯝꯕꯦꯜ ꯍꯥꯏꯕ ꯂꯩꯇꯦ ꯊꯣꯡꯒꯥꯟ ꯍꯥꯏꯕ ꯂꯩꯇꯦ ꯗꯨꯀꯥꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯐꯝ ꯎꯕ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨ ꯂꯩꯕꯥꯛꯇ ꯒꯨꯔꯨ ꯚꯛꯇꯤ ꯃꯊꯧ ꯇꯥꯏ ꯍꯩꯒꯤ ꯇꯧꯅꯩ ꯑꯣꯖꯥ ꯎꯔꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯤꯅꯤ ꯃꯁꯤ ꯚꯛꯇꯤ ꯅꯠꯇꯦ ꯃꯁꯤ ꯊꯧꯒꯜꯂꯣꯟ ꯌꯥꯎꯗꯕ ꯀꯧꯔꯦ ꯑꯗꯣ ꯑꯩꯅ ꯕꯖꯥꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯚꯛꯇꯤ ꯇꯧꯕꯗ ꯕꯖꯥꯔ ꯍꯥꯏꯕꯁꯤꯗꯤ ꯃꯩꯇꯩꯗ ꯅꯠꯇꯦꯀꯣ ꯕꯤꯖꯥꯇꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯣꯏꯅ ꯌꯦꯡꯒꯗꯣꯏꯅꯦꯕ ꯃꯣꯏꯅ ꯍꯥꯏꯅꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯣ ꯇꯥꯟ ꯒꯨꯔु ꯎꯁꯀꯥ ꯒꯨरुजी है ओ माय गॉड माय गुरु भक्ति कर रही है क्या फजी व्यवहार वाओ हाइदुनिको ꯑꯗꯨꯅꯕꯨ ꯋꯥꯔꯜꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯒꯤꯇꯣꯟ ꯀꯜꯆꯔꯒꯤ ꯐꯖꯕ ꯕꯦꯕꯥꯔꯁꯨ ꯇꯣꯞ ꯇꯣꯞꯅ ꯂꯩꯔꯤꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯨꯅꯤꯗ ꯑꯁꯤ ꯍꯥꯏꯔ ꯀꯅꯥꯒꯨꯝꯕ ꯇꯥꯔꯒꯗꯤ ꯁꯥꯎꯅꯤꯡꯒꯅꯤ ꯑꯁ ꯈꯤꯇꯪ ꯍꯩꯔꯒ ꯑꯐꯥꯎ ꯁꯥꯅ ꯕꯥꯁꯣꯟ ꯇꯧꯔꯤꯒ ꯍꯥꯏꯒꯗꯧꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉꯤ ꯃꯗꯨꯗ ꯗ꯭ꯔꯣꯟ ꯒꯨꯔꯨꯁꯤ ꯃꯈꯣꯡ ꯎꯝꯃꯒ ꯒꯪꯒꯥꯗ ꯂꯥꯛꯁꯜꯂꯦ ꯊꯕꯥꯛ ꯌꯧꯔ ꯃꯇꯝꯗ ꯗꯨꯔꯌꯣꯙꯟ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯝ ꯂꯣꯏꯅ ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯕꯦꯟꯊꯧꯅ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯔꯁꯨ ꯏꯊꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯗꯤ ꯀ꯭ꯋꯥ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯑꯣꯖꯥꯇ ꯅꯠꯇꯦ ꯃꯊꯛ ꯊꯣꯡꯕ ꯃꯤ ꯎꯔꯁꯨ ꯃꯊꯧ ꯇꯥꯏ ꯔꯥꯏꯠ ꯆꯨꯝꯃꯤ ꯕꯦꯕꯥꯔ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤ ꯕꯦꯟꯙꯧꯔꯅ ꯑꯩꯅ ꯍꯥꯏꯗꯣ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯛꯁꯤ ꯕꯦꯕꯥꯔ ꯃꯊꯧ ꯇꯥꯏ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯂꯩꯔꯁꯨ ꯑꯣꯖꯥ ꯃꯥꯅ ꯀ꯭ꯋꯥ ꯆꯥꯅꯤ ꯑꯣꯖꯥ ꯃꯥꯡꯉ ꯅꯣꯛ ꯈꯦꯜ ꯂꯩꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯆꯦ ꯇꯣꯝꯕꯤ ꯗ꯭ꯔꯣꯟꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯊꯃꯥꯗꯣ ꯃꯍꯥꯛ ꯃꯁꯨ ꯃꯄꯥꯗꯣ ꯀꯟꯕꯗꯣ ꯉꯝꯗꯗ ꯆꯦꯜꯂꯦꯕ ꯃꯁꯤꯒꯤ ꯑꯔꯖꯨꯟ ꯃꯇꯣꯝꯇꯅ ꯌꯧꯔꯤꯕ ꯃꯥ ꯈꯜꯂꯦ ꯑꯩ ꯒꯨꯔꯨꯁꯦ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯅ ꯃꯥꯅ ꯑꯉꯥꯡꯗꯤ ꯑꯣꯏꯕꯅꯤꯅ ꯀꯞꯇꯨꯅ ꯂꯩꯕ ꯃꯇꯝꯁꯤꯒ ꯗ꯭ꯔꯣꯟ ꯒꯨꯔꯨꯁꯦ ꯏꯁꯤꯡ ꯉꯛꯁꯝ ꯌꯧꯕ ꯃꯇꯝꯗ ꯃꯥꯅ ꯀꯞꯄ ꯍꯥꯏꯕ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯑꯔꯖꯨꯟ ꯏꯄꯥ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯏꯄꯥ ꯄ꯭ꯔꯥꯟ ꯃꯥꯡꯕ ꯇꯥꯔꯦ ꯀꯨꯁ ꯃꯅꯥꯗꯣ ꯑꯃ ꯊꯠꯂꯣ ꯀꯨꯁ ꯑꯃ ꯇꯦꯟ ꯁꯥꯔꯒ
ꯃꯟꯇ꯭ꯔꯗ ꯁꯣꯜꯂꯣ ꯑꯗꯨꯒ ꯒꯨꯔꯨ ꯀꯜꯂꯨ ꯍꯥꯏꯅ ꯃꯇꯝꯗꯨꯒ ꯗ꯭ꯔꯣꯟ ꯒꯨꯔꯨꯗ ꯑꯔꯖꯨꯟꯅ ꯃꯟꯇ꯭ꯔꯒꯤ ꯃꯇꯝꯗ ꯃꯟꯇ꯭ꯔꯒꯤ ꯃꯒꯨꯟ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯟꯇ꯭ꯔꯅ ꯂꯣꯏꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔꯒꯤ ꯃꯒꯨꯟ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯊꯛꯁꯤ ꯈꯥꯛꯁꯤ ꯕꯦꯕꯥꯔ ꯆꯛꯆꯥ ꯂꯨꯆꯥ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯗ꯭ꯔꯕꯅꯤꯅ ꯃꯟꯇ꯭ꯔꯗꯤ ꯂꯩꯀꯣ ꯏꯆꯦ ꯇꯣꯝꯕꯤ ꯃꯟꯇ꯭ꯔ ꯃꯁꯤꯗ ꯄꯥꯟꯗ꯭ꯔꯦ ꯃꯇꯝꯗꯨꯒ ꯑꯔꯖꯨꯟꯅ ꯇꯦꯟ ꯁꯥꯔꯒ ꯒꯨꯝꯚꯤꯔ ꯁꯒꯥꯛ ꯁꯥꯅ ꯍꯥꯜꯂꯒ ꯒꯪꯒꯥꯗ ꯆꯣꯡꯊꯔꯒ ꯃꯥꯏ ꯒꯨꯔꯨ ꯄꯨꯔ ꯂꯥꯛꯑꯦ ꯃꯇꯝꯗꯨꯒ ꯗ꯭ꯔꯣꯟ ꯒꯨरुꯅ ꯀꯤꯔꯄꯥ ꯄꯤꯒꯦ ꯆꯤꯌꯥꯔ ꯐꯝꯅꯗꯦ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯃꯗꯨ ꯂꯩ ꯄꯣꯟꯇꯦꯗ ꯏꯆꯦ ꯕꯦꯟꯙꯧ ꯂꯩꯅꯥ ꯃꯇꯝꯗꯨꯒ ꯀꯤꯔꯄꯥ ꯄꯤꯒꯦꯕꯗ ꯑꯁꯊꯃꯥ ꯍꯥꯏꯌꯨ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯁꯨ ꯚꯥꯏ ꯃꯇꯝꯅ ꯍꯥꯏꯒꯦꯕ ꯅꯪ ꯃꯁꯨ ꯆꯦꯜꯂꯤ ꯅꯄꯥ ꯑꯩꯅ ꯒꯨꯝꯚꯤ ꯃꯈꯥꯗ ꯇꯥꯔꯐꯥꯎꯗ ꯀꯅꯥ ꯀꯜꯂꯦ ꯑꯔꯖꯨꯟ ꯃꯇꯝꯗꯨꯒ ꯗ꯭ꯔꯣꯟ ꯀꯤꯔꯄꯥ ꯕꯣꯔ ꯆꯥꯎꯅ ꯄꯤꯒꯦ ꯆꯥꯎꯔꯕ ꯂꯟꯖꯥꯎ ꯑꯃꯅ ꯃꯥꯟꯅꯕ ꯂꯈꯥ ꯂꯈꯥ ꯃꯥꯏꯀꯩ ꯂꯦꯞꯄ ꯃꯇꯝꯗ ꯑꯦꯀꯥꯅ ꯇꯣꯝꯇꯒ ꯂꯥꯟꯊꯦꯡ ꯃꯇꯝꯗ ꯅꯪ ꯃꯥꯏ ꯉꯝꯕ ꯑꯣꯏꯖꯧꯀꯣ ꯃꯥꯏ ꯄꯥꯛ ꯉꯝꯕ ꯑꯣꯏꯖꯧꯀꯣ ꯍꯥꯏꯅ ꯆꯥꯎꯔꯕ ꯃꯟꯇ꯭ꯔ ꯕ꯭ꯔꯍꯃꯁꯇ ꯈꯨꯠꯂꯥꯏꯒꯤ ꯍꯟꯖꯟꯕꯒꯤ ꯃꯟꯇ꯭ꯔꯕꯨ ꯇꯥꯛꯄꯤꯔꯝꯃꯤ ꯃꯆꯥ ꯁꯊꯃꯥꯗꯒꯤ ꯇꯥꯛꯈꯤꯗꯦ ꯑꯁꯤꯅꯤ ꯒꯨꯔꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ ꯃꯅꯥꯏꯗ ꯅꯨꯡꯁꯤꯕꯁꯦ ꯏꯆꯦ ꯇꯣꯝꯕꯤ ꯃꯥꯏ ꯃꯆꯥ ꯁꯊꯃꯥꯗꯣ ꯑꯇꯣꯝꯇꯅꯤ ꯄꯣꯛꯆꯔꯤꯕ ꯑꯗꯣ ꯑꯔꯖꯨꯟꯗ ꯕꯣꯔ ꯄꯤꯔꯝꯃꯤ ꯑꯁꯤꯅꯤ ꯒꯨꯔꯨꯗ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯤꯗ ꯃꯤꯆꯥꯕ ꯂꯩꯇꯦ ꯃꯥꯛꯇꯤ ꯃꯥꯅ ꯑꯆꯥꯟꯕ ꯊꯥꯖꯕꯗꯣ ꯃꯥꯒꯤ ꯃꯆꯥꯅꯤ ꯐꯝꯂꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯐꯝꯃꯦ ꯏꯆꯦ ꯇꯣꯝꯕꯤ ꯕꯦꯟꯙꯧ ꯑꯗꯨꯅ ꯏꯟꯗꯤꯔꯥꯒꯤ ꯃꯆꯥ ꯑꯔꯖꯨꯟ ꯃꯍꯥꯗꯦꯕ ꯚꯛꯇ ꯑꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤ ꯑꯁꯊꯃꯥ ꯀꯥꯏꯁꯦ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯣ ꯃꯁꯥꯏ ꯕꯃꯁꯇꯗꯣ ꯍꯟꯖꯟꯕ ꯉꯝꯖꯗꯦꯕ ꯈꯨꯠꯂꯥꯏꯗꯣ ꯑꯁꯤꯅꯤ ꯒꯨꯔꯨ ꯀꯤꯔꯄꯥ ꯍꯥꯏꯕꯁꯦ ꯃꯁꯨ ꯕꯨꯕꯣꯛꯁꯦ ꯉꯥꯎꯁꯟꯅꯕꯅꯤ ꯍꯥꯏ ꯀꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯃꯅꯤ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯕꯦꯟꯙꯧ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥ ꯃꯥꯒꯤ ꯇꯧꯅꯤꯡꯕꯇ ꯂꯣꯏ ꯇꯧꯔꯝꯅꯤ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯕꯤꯗ꯭ꯌꯥ ꯄꯨꯝꯅꯃꯛꯇ ꯒꯨꯔꯨ ꯅꯥꯏꯗꯕ ꯌꯥꯗꯦ ꯒꯨꯔꯨ ꯂꯣꯡꯒꯣꯟ ꯇꯧꯔꯕ ꯒꯨꯔꯨꯕꯨ ꯍꯨꯂꯥꯜꯂꯕ ꯒꯨꯔꯨ ꯃꯤꯔꯥꯏꯕ ꯁꯥꯇ꯭ꯔ ꯁꯤꯁ꯭ꯌ ꯁꯤꯕꯨꯛꯇꯣ ꯃꯥ ꯍꯣꯏ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯊꯦꯡꯅꯔꯛꯄꯗꯗꯤ ꯃꯥ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯕꯅꯤ ꯍꯥꯏꯔꯛꯎ ꯍꯣꯁ ꯇꯧ ꯁꯨꯊꯃꯥꯗ ꯁꯪꯀꯔ ꯙꯔꯃ ꯁꯤꯛꯁꯥ ꯒꯨꯔꯨ ꯀꯤꯔꯄꯥ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯤꯗ ꯑꯣꯖꯥꯗꯁꯨ ꯂꯩꯌꯦ ꯑꯗꯨꯅꯤ ꯍꯣꯏ ꯑꯣꯖꯥꯗꯁꯨ ꯑꯣꯖꯥ ꯂꯩ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯒꯤꯁꯨ ꯌꯥꯝꯅ ꯂꯨꯏ ꯁꯥꯇ꯭ꯔꯁꯨ ꯂꯩ ꯐꯠꯇ꯭ꯔꯕ ꯑꯣꯖꯥꯗꯣ ꯀꯀꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯠꯇ꯭ꯔꯕ ꯁꯥꯇ꯭ꯔꯗꯣ ꯑꯣꯖꯥꯗꯣ ꯁꯥꯇ꯭ꯔꯅꯕꯨ ꯆꯨꯝꯅ ꯆꯠꯂꯕ ꯁꯥꯇ꯭ꯔꯅꯕꯨ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯃꯥꯔꯖꯗ ꯀꯥꯏꯗ꯭ꯔꯕ ꯑꯣꯖꯥꯗꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯝꯕꯤ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄꯒꯤ ꯕꯤꯗ꯭ꯌꯥꯒꯤ ꯑꯣꯖꯥ ꯍꯥꯏꯖ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯅꯠ ꯁꯪꯒꯤꯠꯇꯒꯤ ꯑꯣꯖꯥ ꯒꯨꯔꯨꯗꯤ ꯂꯥꯏꯅꯤ ꯃꯣꯏꯗꯤ ꯃꯆꯥ ꯃꯅꯥ ꯌꯥꯝ ꯌꯣꯛꯅꯤꯡꯉꯤ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯁꯤ ꯑꯣꯖꯥꯒꯤ ꯃꯔꯥꯟ ꯅꯠꯇꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯁꯥꯇ꯭ꯔꯒꯤ ꯃꯔꯥꯟꯃꯛꯇꯅꯤ ꯁꯤꯁ꯭ꯌ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯔꯥꯟꯃꯛꯇꯅꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯑꯣꯖꯥꯗꯨꯁꯨ ꯁꯥꯇ꯭ꯔꯅꯕꯨ ꯐꯔꯕꯗꯤ ꯑꯣꯖꯥꯗꯨꯁꯨ ꯂꯝꯕꯤ ꯑꯗꯨꯝ ꯆꯨꯝ ꯂꯥꯛꯑꯦ ꯑꯁꯤꯅꯤ ꯑꯣꯖꯥ ꯑꯃꯅ ꯑꯣꯖꯥꯔꯦꯟ ꯑꯣꯏꯔꯛꯄꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯥꯇ꯭ꯔꯒꯤꯁꯨ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯊꯧꯗꯥꯡ ꯂꯩꯕꯗꯣ
ꯁꯥꯇ꯭ꯔꯗꯨꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯣꯠꯅꯗ꯭ꯔꯕꯗꯤ, ꯇꯝꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯊꯧꯗꯥꯡ ꯂꯩꯒꯅꯤ? ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯊꯧꯗꯥꯡꯗꯣ ꯑꯣꯖꯥꯅ ꯄꯤꯒꯗꯕꯅꯤ꯫ ꯂꯥꯏꯐꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯤ ꯀꯥꯟꯅꯕ ꯌꯥꯕ ꯃꯇꯝꯗ ꯃꯥꯡꯈꯤꯗꯧꯔꯕ ꯄꯣꯠ ꯈꯔ ꯀꯟꯁꯤ ꯇꯥꯛꯄꯤꯕꯅꯤ꯫ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ, ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯒ ꯊꯑꯣꯏꯕꯟꯇꯦ, ꯃꯤ ꯃꯃꯥꯡꯗ ꯁꯨꯝ ꯑꯣꯖꯥ ꯑꯃꯅ ꯑꯗꯨꯝ ꯃꯥꯔꯖꯗꯥ ꯇꯧꯕ꯫ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯣꯖꯥꯅ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯗꯤ ꯑꯅꯤꯔꯛ ꯁꯨꯅꯒ ꯈꯨꯝꯖꯗꯦ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯅꯒ ꯊꯤ ꯊꯤ ꯉꯥꯡꯉꯛꯄꯣꯠꯅꯤ꯫ ꯑꯗꯣ ꯊꯥꯏꯅꯒꯤ ꯑꯋꯥꯕ, ꯌꯥꯝꯅ ꯋꯥꯕ ꯈꯨꯋꯥꯗꯣ ꯃꯗꯨꯃꯛꯇꯤ ꯐꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯦꯕꯥꯁꯤꯗꯤ ꯈꯤꯇꯪꯗꯤ ꯃꯇꯝ ꯈꯔꯗꯤ ꯐꯪꯖꯍꯧꯔꯤꯀꯣ ꯏꯆꯦꯇꯣꯝꯕꯤ꯫ ꯏꯆꯦꯇꯣꯝꯕꯤ, ꯃꯧ ꯑꯅꯧꯕꯤ ꯎꯔꯕꯣ ꯍꯥꯏ꯫ ꯑꯗꯨꯅ ꯑꯣꯖꯥꯅꯁꯨ ꯁꯥꯇ꯭ꯔꯕꯨ ꯕꯦꯈꯥ ꯇꯧꯔ ꯆꯠꯄ, ꯕꯦꯕꯥꯔ ꯇꯧꯔ ꯆꯠꯄ ꯑꯃ ꯆꯪꯉꯤ꯫ ꯁꯥꯇ꯭ꯔ ꯃꯃꯥꯡꯗ ꯑꯣꯖꯥꯅꯁꯨ ꯃꯁꯤ ꯍꯥꯏꯕ ꯑꯃꯗꯤ ꯊꯣꯛꯇꯦ, ꯑꯄꯔꯥꯙꯅꯤ꯫ ꯁꯥꯇ꯭ꯔ ꯃꯃꯥꯡꯗ ꯄꯨꯡꯆꯥ ꯆꯥꯕ, ꯄꯨꯡꯊꯛ ꯊꯛꯄ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯀꯣ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯏꯁꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯁꯤꯒꯔꯦꯠ ꯊꯛꯑꯦ, ꯑꯗꯣ ꯇꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯑꯁ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯁꯪꯒꯣꯏ ꯊꯛꯑ ꯆꯨꯔꯨꯞ ꯊꯛꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯗꯤꯀꯣ꯫ ꯃꯁꯤ ꯑꯩ ꯑꯣꯖꯥꯕꯨ ꯀꯟꯈꯠꯄ ꯅꯠꯆꯗꯦ ꯏꯆꯦꯇꯣꯝꯕꯤ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯏꯁꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯃꯥꯡ ꯊꯣꯛꯑꯒ ꯁꯤꯒꯔꯦꯠ ꯊꯛꯏ ꯀꯣ꯫ ꯀ꯭ꯋꯥꯒꯁꯤꯗꯤ ꯑꯗꯨꯝ ꯆꯥꯏ ꯃꯍꯥꯛ꯫ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯨ ꯇꯤꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯆꯠꯈ꯭ꯔ ꯑꯩ ꯀ꯭ꯋꯥꯒ ꯏꯟꯁꯤꯜꯂꯛꯀꯅꯤ, ꯁꯦ ꯃꯇꯦꯛ ꯑꯃ ꯆꯥꯎ ꯀꯥꯏꯅ꯫ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯆꯥꯕꯗꯤ ꯍꯦꯟꯖꯟꯈꯤꯗꯅ ꯄꯨꯔꯥ ꯆꯥꯔꯨꯔꯦ ꯀ꯭ꯋꯥꯁꯤ ꯏꯆꯦꯇꯣꯝꯕꯤ꯫ ꯂꯩꯅꯥ, ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ, ꯑꯩ ꯎꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯍꯥꯏ꯫ ꯏꯆꯦꯇꯣꯝꯕꯤ ꯌꯦꯡꯉꯨ ꯌꯦꯡꯉꯣ꯫ ꯂꯩꯅꯥ ꯀꯩꯅꯣ ꯀꯩ ꯍꯥꯏ, ꯀꯅꯥꯅꯣ ꯆꯤꯇ꯭ꯔꯥ ꯏꯁꯩ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ? ꯃꯁꯤ ꯑꯄꯨꯝ ꯂꯥꯏ ꯆꯨꯕꯖꯥꯠꯅꯤ꯫ ꯑꯦꯜꯕꯤ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯤꯔ ꯇꯧꯗ꯭ꯔꯤꯔꯥ ꯍꯥꯏꯁꯟꯅꯩꯔ ꯈꯪꯄꯣꯟꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦꯇꯣꯝꯕꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯣꯖꯥ ꯑꯃ ꯅꯥꯏꯔꯨꯕ, ꯒꯨꯔꯨ ꯑꯃ ꯅꯥꯏꯔꯨꯕ ꯂꯣꯏꯔꯦ꯫ ꯏꯁꯩ ꯈꯔ ꯍꯩꯔꯒ ꯍꯦꯛꯇ ꯃꯌꯥꯏ ꯂꯦꯝꯅ ꯁꯛꯅꯤꯡꯕ, ꯑꯩ ꯏꯁꯩ ꯁꯛꯄꯝꯅꯤ, ꯑꯩ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯄ꯫ ꯃꯥꯗꯤ ꯕꯤꯗ꯭ꯌꯥ ꯈꯔ ꯍꯩꯔꯒ ꯑꯍꯪꯀꯥꯔ ꯅꯥꯄꯟ ꯀꯥꯈꯠꯄ, ꯁꯤꯒꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩ ꯀꯣ꯫ ꯏꯆꯦꯇꯣꯝꯕꯤ, ꯃꯧ ꯑꯅꯧꯕꯤ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏ꯫ ꯑꯁꯦ ꯏꯆꯦꯇꯣꯝꯕꯤ ꯀꯁꯥꯔꯗꯁꯨ ꯅꯠꯇꯦꯗ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯏ꯫ ꯀꯁꯥꯔꯗꯁꯨ ꯅꯠꯇꯦ, ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯃꯁꯦ꯫ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯊꯣꯛꯑꯦ ꯅꯧꯅ ꯇꯝꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯏꯅꯥꯎꯒꯨꯝꯕ ꯏꯆꯥꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯛꯀꯠꯄꯒ ꯌꯥꯎꯔꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕꯒ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ, ꯁꯛꯆꯅꯤꯡꯕ ꯁꯛꯄ꯫ ꯃꯁꯤ ꯃꯇꯥꯡꯁꯦ ꯑꯍꯜ ꯂꯃꯟꯗꯁꯨ ꯈꯔ ꯑꯁꯣꯏꯕ ꯂꯩꯌꯦ꯫ ꯃꯗꯨꯔ ꯕꯤꯟꯗꯥꯕꯣꯟ ꯍꯥꯏꯅꯥꯏ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯌꯥꯝꯃꯛꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯏꯆꯦꯇꯣꯝꯕꯤ, ꯑꯩꯈꯣꯏꯗꯤ ꯍꯩꯖꯗꯦꯗ, ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯐꯣꯠꯇ ꯌꯥꯗꯕ, ꯇꯧꯗ ꯌꯥꯗꯕ ꯁꯨꯝ ꯁꯦꯕꯥ ꯊꯧꯒꯜ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯇꯣꯝꯕꯤ ꯑꯩꯈꯣꯏꯗꯤꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯅꯁꯨ ꯇꯝꯖꯍꯧꯗ꯭ꯔꯦ, ꯍꯩꯁꯨ ꯍꯩꯖꯍꯧꯗ꯭ꯔꯦ꯫ ꯃꯌꯦꯛ ꯑꯃꯅꯤ ꯑꯁꯤꯐꯥꯎꯗ ꯃꯌꯦꯛ ꯁꯨꯖꯗꯦ꯫ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯈꯥꯗ ꯁꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯩꯗꯣ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯅ ꯁꯨꯝ
ꯊꯧꯒꯜ ꯈꯔ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯃꯧ ꯑꯅꯧꯕꯤ ꯎꯅꯤꯡꯂꯕꯗꯤ ꯌꯥꯡꯅ ꯑꯣꯏꯕꯅꯤ ꯑꯣꯏꯕꯤꯅꯕ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯦ ꯑꯣꯖꯥ ꯄꯥꯔꯤꯁꯤꯗꯤ ꯀꯣꯃꯦꯟ ꯑꯇꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯏꯅꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯇꯣꯔꯦ ꯐꯤ ꯊꯥꯔꯛꯀꯦ ꯍꯥꯏ ꯖꯥꯗ ꯖꯥꯗ ꯍꯩ ꯙꯔꯃꯁꯥ ꯒꯂꯅꯤ ꯚꯒꯇꯤ ꯚꯔꯇ ꯁꯝꯚꯥꯕꯥꯅꯤ ꯖꯨꯒꯦ ꯖꯨꯒꯦ ꯆꯨꯝꯃꯤ ꯍꯩꯅꯕꯨ ꯑꯣꯖꯥ ꯑꯣꯏꯔꯤꯅꯤ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯑꯍꯩꯕꯅ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯅꯠꯇꯦꯗ ꯕꯦꯟꯙꯧ ꯑꯣꯖꯥ ꯀꯥꯏ ꯇꯧꯈꯣꯏ ꯀꯥꯏꯗꯣꯏꯅꯣ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯄꯩꯁꯥꯗꯤ ꯁꯣꯠꯀꯅꯤ ꯍꯥꯏꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯗꯥꯎꯕꯨꯗꯤ ꯀꯥꯞꯄꯤꯍꯦꯕꯣ ꯍꯣꯏꯁꯨ ꯍꯥꯏ ꯄꯩꯁꯥꯗꯤ ꯁꯣꯠꯀꯅꯤ ꯍꯥꯏꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯊꯥꯔꯛꯀꯅꯨ ꯍꯧꯖꯤꯛ ꯖꯤꯔꯤ ꯂꯝꯕꯤ ꯌꯥꯗꯕꯅꯤ ꯄꯩꯁꯥꯗꯤ ꯌꯥꯏ ꯕꯟ ꯑꯣꯏꯔꯁꯨ ꯕꯤꯟꯙꯧ ꯂꯩꯅꯥ ꯁꯣꯄꯤꯌꯨ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯏꯆꯦ ꯇꯣꯝꯕꯤ ꯁꯣꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯅꯤ ꯌꯥꯔꯕ ꯃꯇꯨꯡ ꯏꯅꯤꯀꯣ ꯍꯌꯦꯡ ꯅꯅꯥꯎꯗꯒ ꯊꯥꯒꯠꯂꯛꯀꯅꯨ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯁꯣꯜꯂ ꯄꯤꯒꯦꯔꯥ ꯅꯣꯡꯃ ꯄꯩꯁꯥꯅ ꯄꯤꯒꯦꯔꯥ ꯃꯗꯨ ꯏꯆꯦ ꯇꯣꯝꯕꯤꯒ ꯕꯦꯟꯙꯧꯒꯅ ꯈꯪꯈ꯭ꯔꯦ ꯍꯌꯦꯡ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯄꯤꯔꯛꯇꯦ ꯀꯥꯏꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯋꯥꯀꯠꯂꯛꯀꯅꯨꯀꯣ ꯏꯆꯦ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯒꯤ ꯃꯃꯥꯡ ꯆꯥꯔꯛꯏꯁꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯐꯥꯒꯤ ꯅꯠꯇꯦ ꯅꯝꯕꯔ ꯄꯤꯔꯛꯎ ꯄꯣꯠ ꯈꯔ ꯂꯧꯒꯗꯕ ꯂꯩ ꯍꯥꯏ ꯑꯩꯅ ꯂꯩ ꯍꯥꯏ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯅꯤ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯀꯀꯥ ꯑꯃ ꯌꯥꯝ ꯃꯥꯡ ꯃꯥꯡ ꯁꯛꯄꯒꯤ ꯑꯃꯅ ꯕꯥꯔꯇꯣꯟ ꯂꯧꯔꯒ ꯁꯦꯜ ꯌꯥꯝꯕꯗ ꯆꯠꯈꯤꯕꯒꯤ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯅꯤ ꯆꯨꯝꯊꯣꯛꯈ꯭ꯔꯦ ꯀꯀꯥ ꯑꯃ ꯌꯨꯝ ꯃꯥꯡ ꯃꯥꯡ ꯁꯛꯄꯒꯤ ꯑꯃꯅ ꯕꯥꯔꯇꯣꯟ ꯂꯧꯔꯒ ꯁꯦꯜ ꯌꯥꯝꯕꯗ ꯆꯠꯈꯤꯕꯒꯤ ꯍꯣꯏ ꯃꯗꯨꯒꯨꯝꯕꯗꯤ ꯆꯨꯝꯊꯣꯛꯄ ꯐꯩ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯥꯡꯉ ꯏꯁꯩ ꯆꯠꯄ ꯍꯥꯏꯁꯦ ꯃꯁꯤ ꯇꯧꯐꯗꯦ ꯐꯠꯇꯦ ꯑꯩꯅ ꯂꯧꯔꯒ ꯍꯣꯁꯀꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯃꯔꯝꯗꯤ ꯀꯩ ꯍꯥꯏꯗ ꯏꯆꯦ ꯇꯣꯝꯕꯤ ꯑꯁꯤ ꯑꯩꯒꯤ ꯑꯦꯕꯤꯗ ꯆꯪꯉꯛꯄ ꯕꯦꯟꯙꯧꯒ ꯈꯪꯅꯔꯛꯄ ꯍꯧꯖꯤꯛꯇꯤ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯏꯆꯦ ꯇꯣꯝꯕꯤꯅ ꯏꯅꯥꯎ ꯃꯪꯒꯣꯜ ꯕꯤꯟꯙꯧ ꯂꯩꯅꯥꯅ ꯂꯧꯈꯤꯕꯅꯦ ꯍꯥꯏꯗꯤ ꯍꯥꯏꯔꯅꯨ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯄꯩꯁꯥ ꯄꯤꯔꯛꯇꯦꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒꯤ ꯍꯥꯟꯅ ꯋꯥꯔꯅꯤꯡ ꯄꯤꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯥꯡ ꯃꯥꯡꯅ ꯏꯁꯩ ꯆꯠꯄꯁꯨ ꯐꯠꯇꯦ ꯃꯤ ꯌꯨꯝꯕꯨꯗꯨꯅ ꯉꯥ ꯆꯥꯛ ꯍꯦꯟꯗꯅ ꯃꯄꯥꯒꯤ ꯃꯃꯥꯏ ꯀꯔꯃꯅ ꯉꯥꯍꯦꯟ ꯆꯥꯏꯅ ꯋꯥꯅ ꯂꯩꯖꯅ ꯇꯔꯥꯍꯨꯝꯗꯣꯏꯅꯤꯗ ꯁꯤꯡ ꯁꯦꯡꯗꯅ ꯁꯦꯡꯅ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯡ ꯃꯥꯡ ꯆꯠꯄꯗꯣ ꯃꯗꯨ ꯐꯠꯇꯦ ꯑꯄ꯭ꯔꯥꯙ ꯑꯣꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯖꯟꯇ꯭ꯔꯥ ꯄꯨꯡ ꯀꯔꯇꯥꯜ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯈ꯭ꯋꯥꯡꯖꯦꯠ ꯀꯣꯌꯦꯠ ꯃꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠꯁꯛ ꯃꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯑꯩꯅ ꯈꯪꯅ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯅꯠꯇꯦ ꯌꯨꯝ ꯃꯥꯡꯅ ꯏꯁꯩ ꯆꯠꯄ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯨꯡ ꯀꯔꯇꯥꯜ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯕꯦꯁ ꯑꯁꯤ ꯑꯔꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ
ꯑꯩꯗꯤ ꯄꯩꯁꯥ ꯊꯥꯅꯤꯡꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯅꯤꯡꯕꯁꯦ ꯗꯨꯍꯥꯔ ꯆꯣꯂꯣꯝ ꯄꯨꯡ ꯆꯨꯝꯁꯦ ꯄꯩꯁꯥ ꯊꯥꯕ ꯄꯥꯝꯃꯤ꯫ ꯍꯣꯏ ꯍꯣꯏ ꯆꯣꯂꯣꯝꯁꯤꯅ ꯐꯖꯕ ꯑꯕꯤꯅꯣꯏ ꯃꯣꯠꯇ ꯊꯥꯖꯕꯅꯤ꯫ ꯃꯦꯟ ꯔꯁꯗꯤ ꯄ꯭ꯔꯦꯝꯗꯤ ꯅꯥꯝꯗꯨꯅꯤꯀꯣ, ꯅꯥꯝꯗꯨ ꯐꯖꯅ ꯊꯝꯃꯨ ꯆꯪꯅ ꯇꯥꯕ ꯃꯈꯣꯟ ꯅꯨꯡꯁꯤꯗꯕ ꯃꯗꯨ ꯂꯥꯞꯅ ꯊꯝꯒꯣ, ꯃꯁꯤ ꯃꯥ ꯃꯥꯒꯤ ꯄꯤꯊꯣꯛꯅꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯃꯈꯣꯟ ꯅꯨꯡꯁꯤꯗꯕ ꯃꯥꯅ ꯁꯛꯏꯕ ꯏꯁꯩꯗꯣ ꯅꯥꯝꯁꯦ ꯐꯖꯅ ꯆꯤꯡꯁꯤꯜꯂ ꯇꯥꯕ, ꯑꯗꯨꯏꯗꯤ ꯁꯣꯏꯗꯅ ꯄ꯭ꯔꯦꯝ ꯄꯣꯛꯂꯛꯀꯗꯧꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤ ꯁꯛꯀ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯄ꯭ꯔꯦꯝ ꯄꯣꯛꯇꯦ ꯃꯗꯨ ꯍꯥꯏ ꯌꯥꯗꯦꯀꯣ, ꯃꯗꯨ ꯅꯥꯝꯒꯤ ꯃꯒꯨꯟ ꯈꯪꯗꯅ ꯇꯧꯔꯤꯕꯅꯤ ꯀꯣ꯫ ꯉꯁꯥꯏꯒꯤ ꯃꯈꯣꯟ ꯅꯨꯡꯁꯤꯗꯕ ꯃꯈꯣꯟꯅ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯨꯠ ꯃꯁꯥ ꯃꯉꯥ ꯃꯥꯟꯅꯗꯦꯗꯅ ꯈꯨꯠ ꯃꯁꯥ ꯃꯉꯥꯁꯦ ꯃꯥꯟꯅꯗꯦꯗꯅ, ꯑꯗꯨꯅ ꯁꯛꯏꯕ ꯏꯁꯩꯗꯣ ꯚꯥꯕ ꯑꯠꯃꯥꯁꯤꯒ ꯆꯤꯡꯁꯟꯕ ꯏꯁꯣꯔꯒꯤ ꯅꯥꯝꯁꯦ, ꯑꯗꯨ ꯁꯣꯏꯗꯅ ꯏꯁꯥꯅ ꯅꯥꯝ ꯁꯣꯏꯗꯅ ꯄ꯭ꯔꯦꯝ ꯄꯣꯛꯂꯛꯇ꯭ꯔꯁꯨ ꯏꯊꯣꯛꯅ ꯄꯣꯛꯂꯛꯀꯅꯦꯕ꯫ ꯑꯣ ꯏꯁꯣꯔꯒꯤ ꯂꯝꯕꯤꯁꯦ ꯁꯤ ꯑꯣꯏꯕꯣꯔꯦ, ꯏꯁꯣꯔꯒꯤ ꯅꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯒ ꯊꯥꯕꯗꯨꯅ ꯃꯍꯩ ꯐꯪꯕ ꯍꯦꯜꯂꯤ꯫ ꯆꯣꯂꯣꯝ ꯍꯥꯏꯁꯤꯅ ꯐꯖꯕ ꯃꯥꯒꯤ ꯈꯨꯊꯦꯛ ꯁꯥꯊꯦꯛ ꯑꯚꯤꯅꯣꯏ ꯃꯗꯨꯒ ꯊꯥꯕꯅꯤ ꯄ꯭ꯔꯦꯝ ꯄꯣꯛꯇꯨꯅ꯫ ꯏꯆꯦꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ? ꯐꯤ ꯂꯧꯔ ꯄꯩꯁꯥ ꯁꯣꯜꯂꯗꯤ ꯅꯅꯥꯎ ꯃꯪꯒꯣꯜꯗꯀ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯍꯧꯖꯤꯛꯇꯩ ꯍꯥꯏꯍꯧꯔꯤꯁꯤꯅꯤ꯫ ꯍꯣ 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 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯝꯁꯨ ꯂꯥꯛꯑꯦ, ꯏꯆꯦꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯦꯙꯧ ꯂꯩꯅꯥ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯄꯩꯁꯥ ꯊꯥꯕ ꯆꯪꯕꯗ ꯏꯁꯩ ꯁꯛꯄꯇ ꯑꯣꯏꯗ꯭ꯔꯦ, ꯑꯃꯨꯛ ꯆꯪꯕꯗ ꯇꯔꯥꯇ ꯇꯧꯅ ꯑꯃꯨꯛ ꯆꯪꯕꯗ 300 ꯌꯧꯗꯣꯔꯦ꯫ ꯀꯩꯗꯧꯅꯤ ꯕꯦꯟꯙꯧ, ꯃꯇꯝ ꯃꯇꯝꯒꯤ ꯏꯍꯧ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯁꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯃꯨꯛꯇ 10ꯇ ꯇꯧꯅ ꯑꯃꯨꯛ ꯆꯪꯕꯗ 300 ꯌꯥꯎꯗ꯭ꯔꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯚꯥꯕꯣꯛ ꯊꯥꯕꯗꯁꯨ ꯃꯁꯤꯁꯨ ꯃꯍꯥ ꯀꯩꯅꯣ ꯕꯦꯔꯥ ꯑꯃ ꯀꯥꯔꯦ꯫ ꯚꯥꯕꯣꯛ ꯊꯥꯕꯁꯦ ꯃꯁꯤ ꯐꯠꯇꯦ ꯐꯠꯇꯦ꯫ ꯏꯁꯩꯗꯣ ꯑꯃ ꯐꯨꯒꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯗꯤ꯫ ꯑꯁ ꯕꯦꯟꯙꯧ ꯉꯁꯤꯗꯤ ꯋꯥꯔꯦꯗ, ꯗ꯭ꯌꯨꯇꯤꯗꯩ ꯍꯜꯂꯛꯄꯗꯨ ꯊꯦꯡꯉꯦ, ꯄꯨꯡ 3 ꯍꯦꯜꯂꯦ꯫ ꯕꯖꯥꯔ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯉꯥ ꯂꯧꯕ꯫ ꯅꯨꯡꯗꯥꯡ ꯊꯦꯡꯉ ꯏꯁꯩ ꯁꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯗ ꯊꯥꯒꯅꯤ ꯍꯥꯏ꯫ ꯏꯆꯦꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯈꯨꯝꯃꯛꯇ꯭ꯔꯦ? ꯁꯟꯖꯣꯏ ꯊꯣꯛꯈ꯭ꯔꯦ, ꯉꯁꯤꯗꯤ ꯕ꯭ꯂꯨꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯑꯍꯥꯟꯕ ꯊꯥꯕ ꯃꯤꯅ ꯁꯣꯏꯔꯤꯅꯦ꯫ ꯆꯨꯝꯃꯤ ꯕꯦꯟꯙꯧ꯫ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯕꯦꯟꯙꯧ, ꯑꯩ ꯊꯥꯔ ꯂꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯇꯣꯝꯕꯤ ꯃꯌꯥꯝ, ꯑꯩꯁꯨ ꯌꯥꯝꯃꯛꯇꯔꯦ, ꯃꯤꯅꯤꯠ 7ꯇ ꯉꯥꯏꯔꯦ꯫ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯄꯜꯂꯒ ꯚꯥꯕꯣꯛꯀ ꯄꯩꯁꯥ ꯆꯞ ꯃꯥꯟꯅ ꯇꯥꯔꯦ, ꯃꯁꯤ ꯐꯠꯇꯦꯀꯣ? ꯃꯁꯤ ꯌꯥꯝ ꯐꯠꯇꯦ꯫ ꯚꯥꯕꯣꯛꯇ ꯊꯥꯕꯒꯤ ꯅꯤꯌꯣꯝ ꯀꯔꯤꯝ ꯂꯩꯇꯦ ꯕꯦꯗꯗ ꯁꯥꯁꯇ꯭ꯔꯗ꯫ ꯃꯍꯥꯛꯇꯤ ꯚꯥꯕꯣꯛꯅꯤ ꯀꯩꯅꯣ, ꯌꯨꯝꯕꯨꯅ ꯕꯥꯔꯇꯣꯟ ꯇꯧꯕꯅꯤ꯫ ꯁꯣꯔꯥꯙ ꯀꯔꯃ ꯂꯥꯛꯄꯤꯌꯨ, ꯏꯃꯥ ꯏꯄꯥ ꯂꯩ ꯃꯅꯥꯛ ꯆꯥꯕꯤꯌꯨ ꯂꯥꯎ, ꯚꯒꯋꯥꯟ ꯄ꯭ꯔꯁꯥꯗꯤ ꯐꯪꯕꯤꯌꯨ ꯂꯥꯎ, ꯅꯥꯝ ꯁꯔꯕꯣꯟ ꯇꯧꯕꯤꯌꯨ ꯂꯥꯎꯅ ꯀꯧꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯗꯈꯤꯅꯥ ꯑꯉꯝꯕ ꯌꯨꯝꯕꯨꯅ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯔ ꯂꯧꯔ ꯆꯠꯀꯗꯧꯅꯤ꯫ ꯃꯣꯏ ꯅꯥꯝ ꯚꯥꯕꯣꯛ ꯂꯥꯛꯆꯕꯅꯦ꯫ ꯊꯥꯗ ꯌꯥꯗꯕ ꯀꯤꯔꯇꯟ ꯁꯪꯀ꯭ꯔꯤꯇꯟ ꯃꯅꯨꯡꯒꯤ ꯄꯂꯥ 9 ꯑꯣꯏꯒꯦꯔꯥ,
3 ꯑꯣꯏꯒꯦꯔꯥ 5 ꯑꯣꯏꯒꯦꯔꯥ 5 ꯑꯣꯏꯒꯦꯔꯥ ꯅꯨꯡ ꯈꯣꯡꯕ ꯀꯤꯇꯣ ꯃꯄꯨ ꯁꯝꯕꯥꯁꯥ ꯕꯩꯇꯥ ꯒꯨꯔꯨꯒꯥꯗꯤ ꯁꯤꯒꯨꯝꯕꯗꯤ ꯊꯥꯅꯩꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯅꯤꯄꯨꯔ ꯁꯣꯝꯒꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯇꯣꯞꯄꯗꯗꯤ ꯅꯥꯝ ꯁꯔꯕꯣꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯊꯥꯕꯩ ꯚꯥꯕꯣꯛꯅꯁꯨ ꯄꯩꯁꯥ ꯊꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯔꯗꯤ ꯏꯁꯩ ꯁꯛꯄꯗ ꯐꯖꯅ ꯊꯥꯕꯅ ꯄꯥꯝꯃꯤ ꯍꯣꯏ ꯊꯥꯔꯗꯤ ꯄꯂꯥ ꯄꯨꯝꯅꯃꯛꯇꯣ ꯁꯨꯅ ꯊꯥꯕ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯅꯥꯝ ꯁꯣꯟꯃꯤꯟꯅꯔꯤꯕꯅꯤꯅ ꯄꯨꯟꯅ ꯂꯣꯏ ꯊꯥꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯚꯥꯕꯣꯛ ꯃꯁꯤꯡ ꯌꯥꯝꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯁꯗꯧ ꯑꯃꯈꯛ ꯐꯝꯍꯜꯂꯒ ꯂꯣꯏꯔꯦꯅꯦ ꯍꯣꯏ ꯃꯅꯤ ꯁꯥꯗꯨ ꯑꯃꯈꯛ ꯐꯝꯍꯜꯂ ꯂꯣꯏꯔꯦ ꯃꯅꯤ ꯑꯗꯨꯅꯤ ꯕꯦꯟꯗꯧ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯏꯁꯩ ꯁꯛꯄ ꯃꯤ ꯃꯥꯒꯤ ꯔꯥꯒꯗ ꯊꯥꯒꯗꯧꯅꯤ ꯑꯩꯗꯤ ꯍꯣꯏ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯐꯠꯇꯦ ꯁꯦꯟ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯍꯧꯔꯛꯄꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯔꯛꯄꯅꯤ ꯔꯥꯎꯟ ꯚꯥꯕꯣꯛ ꯊꯥꯔꯛꯄꯁꯦ ꯃꯁꯤꯗꯒꯤ ꯁꯣꯏꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯤ ꯈꯪꯉꯛꯄꯗꯒꯤ ꯁꯪꯒꯤꯠꯇꯣ ꯃꯌꯥꯏꯗ ꯅꯣꯇꯤꯁ ꯊꯦꯠꯂꯦ ꯆꯦ ꯊꯦꯠꯂꯦ ꯚꯥꯕꯣꯛꯇ ꯄꯩꯁꯥ ꯊꯥꯕꯤꯒꯅꯨ ꯚꯥꯕꯣꯛꯇ ꯁꯦꯟ ꯊꯥꯕꯤꯒꯅꯨ ꯍꯥꯏꯗꯅ ꯊꯦꯜꯂꯦ ꯉꯁꯤꯃꯛꯇꯁꯨ ꯖꯤꯔꯤꯗ ꯑꯩ ꯏꯀꯥꯏꯔꯨꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯅ ꯚꯥꯕꯣꯛ ꯄꯩꯁꯥ ꯊꯥꯅꯗꯕꯤ ꯍꯥꯏꯅꯔꯦ ꯚꯥꯕꯣꯛ ꯊꯥꯔꯨꯅꯨ ꯀꯤꯔꯇꯣꯟ ꯃꯄꯨꯒ ꯃꯕꯨꯡ ꯈꯣꯝꯕꯒ ꯕꯩꯇ ꯊꯥꯎ ꯍꯥꯏꯅ ꯑꯩꯗꯤ ꯃꯗꯨꯗ ꯊꯥꯍꯜꯂꯦ ꯐꯝꯃꯤꯕ ꯚꯥꯃꯣꯟ ꯃꯌꯥꯝꯗꯨꯗꯤ ꯈꯪꯅꯕ ꯑꯃꯇ ꯑꯩꯁꯨ ꯊꯥꯔꯝꯗ꯭ꯔꯦ ꯑꯀꯣꯝꯕꯗꯤ ꯃꯣꯏ ꯑꯗꯨꯝ ꯊꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯏꯀꯥꯏ ꯈꯪꯉꯦ ꯑꯀꯣꯝꯕꯗ ꯑꯩꯁꯨ ꯂꯣꯏ ꯊꯥꯔꯦ ꯗꯦꯕ ꯀꯔꯃ ꯆꯠꯄ ꯉꯝꯅꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯃꯅꯤ ꯆꯤꯇꯣꯝꯕꯤ ꯃꯔꯝꯗꯤ ꯀꯩꯗ ꯃꯤ ꯍꯥꯏꯁꯦ ꯆꯞ ꯃꯥꯟꯅꯗꯦ ꯂꯥꯏꯔꯕꯁꯨ ꯂꯩ ꯑꯅꯪꯕ ꯃꯤꯁꯨ ꯂꯩ ꯁꯦꯟꯗꯤ ꯈꯤꯇꯪ ꯌꯥꯎꯔꯛꯏ ꯚꯥꯕꯣꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯀꯥꯏꯅ ꯆꯪ ꯉꯝꯗꯦ ꯄꯩꯁꯥ ꯁꯨꯗꯕꯅꯤꯅ ꯃꯗꯨ ꯀꯌꯥ ꯐꯠꯇ꯭ꯔꯦ ꯌꯦꯡꯉꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯝꯒꯅꯤ ꯃꯤ ꯑꯗꯨꯅ ꯑꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯄꯥꯞꯇꯣ ꯀꯅꯥ ꯄꯨꯗꯣꯏꯅꯣ ꯌꯦꯡꯉꯨ ꯑꯩꯒꯨꯝꯕ ꯂꯩꯇꯕ ꯑꯃ ꯂꯥꯛꯑꯦ ꯂꯨꯄꯥ 200 300 ꯄꯣꯔꯛꯑꯦ ꯄꯣꯌꯦꯡꯁꯨ ꯇꯧꯊꯣꯛꯑꯦ 500 ꯇꯧꯔꯦ 1000 ꯇꯧꯔꯦ ꯑꯗꯩ ꯀꯤꯇꯣꯟ ꯆꯪꯕꯗ ꯑꯃꯨꯛ ꯂꯨꯄꯥ 300 ꯆꯪ ꯇꯥꯔꯗꯤ ꯂꯩꯇꯕ ꯑꯩꯒꯤ ꯔꯨꯖꯤ ꯁꯨꯔ ꯆꯥꯕ ꯍꯖꯤꯔꯥ ꯁꯨꯔ ꯆꯥꯕꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯗꯨꯔꯤ ꯑꯗꯨꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯤꯇꯣꯟ ꯆꯪꯉꯝꯗ꯭ꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕ ꯅꯥꯝꯗ ꯆꯪꯖꯅꯤꯡꯕ ꯃꯤꯗꯣ ꯃꯥ ꯆꯪ ꯐꯪꯗꯅ ꯆꯠꯈ꯭ꯔꯦꯕ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯨ ꯅꯥꯝ ꯆꯣꯡꯕ ꯃꯐꯝꯁꯤꯗꯤ ꯆꯨꯝꯅꯒꯤ ꯃꯐꯝ ꯅꯠꯇꯦꯕ ꯁꯤꯗꯤ ꯕꯤꯟꯗꯥꯕꯣꯟꯅꯦꯕ ꯑꯗꯨ ꯃꯥꯅ ꯏꯁꯣꯔꯗ ꯀꯠꯆꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯤꯗꯣ ꯃꯌꯥꯝꯗꯒꯤ ꯕꯥꯎꯜ ꯂꯧꯕꯗ ꯏꯀꯥꯏꯅ ꯊꯥꯗꯅ ꯃꯥ ꯃꯊꯧ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦꯕ ꯀꯌꯥꯗ ꯑꯄꯔꯥꯙ ꯑꯣꯏꯔꯤ ꯌꯦꯡꯉꯨꯁꯦ ꯏꯆꯦ ꯇꯣꯝꯕꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯃꯥꯡꯗ ꯐꯝꯂꯤꯅꯤ ꯑꯗꯨꯁꯨ ꯄꯨꯡꯊꯥꯗ ꯊꯥꯖꯤꯜꯂꯦ ꯍꯣꯏ ꯑꯗꯨꯅꯤ ꯕꯦꯟꯙꯣ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟ ꯈꯔꯁꯨ ꯃꯗꯨꯒꯤ ꯄꯥꯝꯅ ꯐꯝꯅꯤꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯝ ꯀ꯭ꯔꯤꯛ ꯀꯤꯛꯅ ꯐꯝꯃꯒ ꯌꯥꯎꯔꯝꯃꯤ ꯖꯥꯠ ꯖꯥꯠꯅꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯐ ꯐꯠꯇ ꯑꯔꯥꯟ ꯑꯍꯨꯏ ꯆꯨꯝꯊꯣꯛꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯌꯥꯝꯗꯩꯅ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯈꯪꯗꯕꯁꯨ ꯏꯆꯦ ꯇꯣꯝꯕꯤꯗꯩ ꯈꯪꯕ ꯑꯩꯅ ꯈꯪꯖꯕꯁꯨ ꯏꯆꯦ ꯇꯣꯝꯕꯤꯗ ꯁꯤꯌꯥꯔ ꯇꯧꯖꯕ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯕ꯭ꯂꯣꯛꯁꯦ ꯕꯦꯟꯙꯧꯅ ꯄꯩꯁꯥ ꯊꯥꯕꯗ ꯑꯩꯉꯣꯟꯗ ꯊꯥꯔꯝꯗꯦ ꯆꯦꯇꯣꯝꯕꯤ ꯋꯥꯔꯨꯅꯨ ꯅꯅꯥꯎꯅ ꯊꯥꯔꯛꯀꯅꯤ ꯆꯦꯇꯣꯝꯕꯤꯒꯤ ꯐꯣꯟ ꯄꯦꯗ ꯍꯧꯖꯤꯛ ꯀꯥꯞꯁꯜꯂꯛꯎꯔꯣ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯐꯤ ꯗꯨꯀꯥꯟꯗ ꯅꯠꯇꯅ ꯏꯁꯩꯁꯨ ꯁꯛꯑꯝꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯁꯩꯁꯨ ꯁꯛꯏꯅꯦ ꯑꯗꯨꯗꯤ ꯀꯁꯥꯔ ꯂꯥꯛꯄꯗ ꯅꯅꯥꯎ ꯇꯝꯍꯧ ꯇꯥꯔꯦ ꯏꯆꯦ ꯇꯣꯝꯕꯤꯗꯩ ꯏꯁꯩ ꯈꯔ ꯅꯅꯥꯎꯗꯤ ꯏꯁꯩ ꯌꯥꯝ ꯍꯩꯇꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯇ ꯉꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯟ ꯍꯥꯏꯅ ꯁꯨꯝ ꯃꯇꯝꯁꯦ ꯍꯧꯈꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯗꯤ ꯉꯥꯏꯕꯤꯗꯦ ꯃꯤꯅꯤꯠ 3ꯗ ꯉꯥꯏꯈ꯭ꯔꯦ ꯉꯔꯥꯡ ꯆꯪꯕ ꯃꯤ ꯈꯔ ꯂꯥꯛꯇꯦ ꯉꯔꯥꯡ ꯅꯍꯥꯟꯂ ꯀꯩꯅꯣ ꯗꯤꯜꯂꯤꯗꯒꯤ
ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯥ ꯑꯃ ꯅꯍꯥꯟ ꯆꯪꯕꯤꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯑꯩꯒꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯥꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯊꯕꯛ ꯀꯜꯂꯕ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇ꯭ꯔꯕ ꯈꯪꯗꯦ ꯃꯤꯅꯤꯠ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯦ ꯍꯥꯏꯗꯣ ꯑꯩ ꯉꯟꯅ ꯂꯣꯏꯁꯟꯗꯣꯔꯦ ꯑꯩꯁꯨ ꯋꯥꯔꯕꯅꯤ ꯇꯨꯝꯅꯤꯡꯉꯦ ꯅꯠꯇꯦꯗ ꯕꯦꯟꯊꯧꯅ ꯀꯩꯕ ꯄꯩꯊꯕ ꯆꯪꯕ ꯎꯍꯧꯔꯦ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯃꯥ ꯁꯣꯔꯥꯠ ꯀꯔꯃꯒꯤ ꯍꯦꯟꯅ ꯑꯍꯜ ꯂꯃꯟꯒꯤ ꯃꯤ ꯈꯔ ꯁꯦꯕꯥ ꯇꯧꯖꯒꯦ ꯀꯠꯆꯕꯗꯨꯁꯨ ꯄꯩꯁꯥ ꯊꯥꯕ ꯆꯠꯅꯔꯦ ꯃꯅꯦ ꯃꯅꯦ ꯑꯗꯨꯅꯤ ꯕꯦꯟꯗꯧ ꯉꯁꯥꯏꯗꯩ ꯍꯥꯏꯅꯩꯁꯤꯡꯁꯦ ꯏꯆꯦ ꯇꯣꯝꯕꯤꯅꯅꯦ ꯕꯦꯟꯗꯧꯅ ꯄꯩꯊꯕ ꯆꯪꯕꯗꯨ ꯎꯍꯧꯔꯦ ꯍꯥꯏꯌꯦ ꯀꯥꯎꯊꯣꯛꯈꯤꯕ ꯀꯟꯊꯣꯛꯈꯤꯕ ꯕꯦꯟꯙꯧꯅ ꯃꯤꯅꯤꯠ ꯑꯅꯤꯇ ꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯁꯦꯝꯕ ꯌꯥꯎꯗ꯭ꯔꯤꯗ ꯉꯁꯤꯗꯤ ꯕꯦꯟꯙꯧꯒ ꯏꯆꯦ ꯇꯣꯝꯕꯤꯇ ꯉꯥꯏꯔꯦ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯦ ꯕꯖꯥꯔꯗ ꯅꯨꯃꯤꯠꯀꯤ ꯗꯨꯀꯥꯟꯗ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯀꯦ ꯑꯣꯖꯥ ꯑꯩ ꯏꯁꯩꯒ ꯍꯩꯖꯗꯦ ꯉꯁꯥꯏ ꯑꯣꯖꯥ ꯈꯣꯏꯔꯝꯃꯤ ꯑꯣꯖꯥ ꯄꯟꯈꯤꯗꯨꯗꯤ ꯔꯣꯅꯥꯜꯗꯣ ꯃꯁꯨꯗꯣ ꯊꯥꯒꯠꯂꯨ ꯍꯥꯏꯌꯣ ꯊꯥꯒꯠꯂꯒ ꯍꯔꯥꯎꯕꯅꯤ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯃ ꯃꯅꯨꯡꯗꯣ ꯎꯏꯔꯤꯗꯣ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯃ ꯀꯩꯕ ꯃꯪꯗꯨꯅ ꯎꯏꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯎꯔꯤꯗꯣ ꯍꯥꯏꯕ ꯑꯣ ꯕꯦꯟꯊꯧꯅ ꯀꯩꯑꯕ ꯆꯦꯞꯅ ꯆꯪꯈꯤꯕꯗꯣ ꯕꯦꯟꯙꯧꯅ ꯆꯦꯜꯂꯞꯅ ꯆꯪꯉꯤꯗꯨ ꯎꯍꯧꯔꯦ ꯍꯥꯏꯌꯦ ꯑꯌꯨꯛ ꯄꯨꯡ 6ꯇ ꯆꯠꯂꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯉꯟꯅ ꯆꯠꯂꯦ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯣ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯏꯕ ꯏꯆꯦ ꯇꯣꯝꯕꯤ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯌꯦ ꯑꯌꯨꯛ ꯄꯨꯡ 6ꯇ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯄꯨꯡ ꯀꯌꯥ ꯍꯜꯂꯛꯏꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯄꯣꯊꯥꯔꯁꯤꯀꯣ ꯕꯦꯟꯊꯧ ꯄꯣꯊꯥꯔꯁꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯝꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯀꯣ ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯕꯖꯥꯔ ꯆꯠꯄꯅꯤꯅ ꯋꯥꯔꯝꯅꯤ ꯑꯗꯣ ꯍꯌꯦꯡꯁꯨ ꯕꯖꯥꯔ ꯆꯠꯂꯔꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯍꯥꯏꯕꯅꯤ ꯃꯤꯠ ꯃꯔꯤ ꯄꯥꯟꯕ ꯍꯣꯁ ꯑꯣ ꯕꯦꯟꯊꯧꯅ ꯄꯩꯇꯞ ꯄꯩꯂꯞ ꯆꯪꯈꯤꯗꯣ ꯎꯍꯧꯔꯤꯑꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯄꯣꯊꯥꯔꯁꯤꯀꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯥꯅꯤꯡꯗꯕꯒꯤ ꯈꯟꯈꯤꯕꯗꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯄꯥꯜ ꯂꯩꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯝꯕ ꯃꯇꯝꯗ ꯄꯨꯡ 11:30 ꯇꯔꯥꯗ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯦ ꯇꯣꯝꯕꯤꯀꯣ ꯅꯥ ꯌꯦꯛꯇꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯪꯕ ꯏꯆꯦ ꯇꯣꯝꯕꯤꯒꯤꯁꯨ ꯉꯟꯅ ꯆꯠꯄꯅꯤꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯕꯥꯏ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯗꯤ ꯎꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ